ꯃꯌꯥꯝꯁꯦ ꯆꯪꯁꯤꯟꯕꯤꯔꯣ ꯃꯌꯥꯝ ꯉꯥꯛꯇꯪ ꯑꯩꯁꯦ ꯉꯁꯤꯁꯦ ꯑꯩ ꯉꯔꯥꯡ ꯂꯥꯏꯚ ꯇꯧꯕ ꯀꯥꯟꯗꯗꯤ ꯍꯥꯏꯐꯦꯠꯇꯤ ꯄꯟꯖꯈꯤꯕꯅꯤꯀꯣ ꯑꯗꯣ ꯑꯩꯅ ꯇꯥꯏꯃꯤꯡꯁꯦ ꯆꯞ ꯆꯥꯕꯗꯤ ꯑꯩ ꯍꯥꯏꯍꯧꯗ꯭ꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯀꯩꯅꯣꯗꯁꯨ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯄꯣꯁꯇꯁꯨ ꯂꯥꯏꯚ ꯇꯧꯒꯦꯁꯦ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯟꯅꯕꯨꯗꯤ ꯏꯟꯐꯣꯔꯝ ꯇꯧꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯔꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯁꯦ ꯈꯨꯃꯨꯛꯆꯝ ꯔꯕꯤꯅ ꯍꯥꯏꯁꯦ ꯏꯌꯥꯝꯕ ꯁꯦꯝꯁꯪ A35ꯁꯤ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯕ꯭ꯔꯥ ꯍꯥꯏ ꯍꯣꯏ ꯔꯕꯤ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯏꯅꯥꯎ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦꯀꯣ ꯀꯩꯅꯣꯗꯤ ꯂꯩꯕ ꯌꯥꯏ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯍꯧꯖꯤꯛ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕꯅꯦꯕ ꯐ꯭ꯂꯤꯞꯀꯥꯔꯠꯇꯀꯣ ꯃꯥꯒꯤ ꯑꯣꯐꯔ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯐꯔ ꯄꯤꯔꯤ ꯁꯤꯒꯤ ꯃꯇꯝꯁꯦ ꯁꯝꯃꯔ ꯁꯦꯜꯁꯦ ꯂꯣꯏꯔꯦ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗꯗꯤ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯣꯏꯌꯨꯀꯣ ꯂꯨꯄꯥ 10,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯐꯣꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ IP67 ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟ ꯌꯥꯎꯕ 30 ꯃꯤꯅꯤꯠꯁꯀꯨꯝꯕ 5 ꯃꯤꯇꯔ ꯐꯥꯎꯕ ꯑꯃ ꯑꯗꯨꯝ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯩꯕꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯔꯤꯝ ꯂꯩꯔꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯄ꯭ꯔꯨꯞꯃꯛꯇꯤ ꯍꯥꯏꯕ ꯌꯥꯗꯦ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟ ꯑꯣꯏꯕ ꯐꯣꯟ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ 5000 mAhꯀꯤ ꯕꯦꯇ꯭ꯔꯤ ꯌꯥꯎꯔꯤ ꯑꯗꯩꯗꯤ 50 ꯃꯦꯒꯥ ꯄꯤꯛꯁꯦꯜꯒꯤ ꯀꯦꯃꯦꯔꯥ ꯑꯅꯤ ꯑꯗꯨꯒ 8 ꯃꯦꯒꯥ ꯄꯤꯛꯁꯦꯜꯒꯤ ꯑꯃ ꯀꯦꯃꯦꯔꯥ ꯑꯍꯨꯝꯅꯤꯀꯣ ꯌꯥꯎꯔꯤꯁꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯁꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯔꯤ ꯍꯥꯏꯅꯤ AMOLED ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯔꯅꯤ ꯗꯤꯖꯥꯏꯟꯁꯨ ꯑꯗꯨꯝ ꯐꯖꯩꯀꯣ ꯁꯦꯝꯁꯪꯒꯤ ꯕ꯭ꯔꯥꯟ ꯚꯦꯂꯨꯁꯨ ꯂꯩꯕ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯏꯚꯁꯤ ꯌꯦꯡꯉꯤ ꯃꯌꯥꯝꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯅꯦꯠꯋꯥꯛꯁꯦ ꯀꯩꯒꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯟꯗꯛꯁꯦ ꯅꯦꯠꯋꯥꯛꯁꯦ ꯑꯃꯨꯛ ꯄꯠ ꯇꯠꯄꯩ ꯇꯥꯏꯞꯇ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯂꯥꯏꯚ ꯊꯥꯔꯤꯉꯩꯁꯤꯗ ꯑꯗꯨꯝ ꯔꯤꯀꯅꯦꯛꯇꯤꯡ ꯑꯃꯨꯛ ꯑꯗꯣ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟꯅ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕ꯭ꯔꯣ ꯅꯦꯠ ꯆꯞꯄꯔ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯚꯣꯏꯁꯁꯦ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯦ ꯍꯧꯖꯤꯛꯇꯁꯨ ꯑꯩꯅ ꯍꯥꯏꯔꯝꯃꯤꯗꯣ ꯅꯦꯠꯋꯥꯛꯁꯦ ꯀꯩꯒꯤꯅꯣ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯁꯨ ꯁꯤ ꯂꯥꯏꯚꯁꯦ ꯊꯥꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯁꯨ ꯃꯃꯥꯡꯗ ꯑꯃꯨꯛ ꯔꯦꯠ ꯑꯩꯈꯣꯏꯒꯤ ꯔꯤꯀꯅꯦꯛꯇꯤꯡ ꯍꯦꯟꯅ ꯇꯧ ꯂꯩꯔꯨꯔꯦꯕꯀꯣ ꯑꯗꯩ ꯑꯃꯨꯛꯀ ꯑꯗꯨꯝ ꯍꯦꯛꯇ ꯌꯥꯔꯛꯄ ꯅꯦꯠꯋꯥꯛꯅꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏ
ꯗꯤꯅꯦ ꯃꯁꯤ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯝꯇ ꯁꯦꯝꯗꯣꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯃꯁꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯣꯡꯎꯞꯆꯝ ꯔꯕꯤꯅ ꯔꯤꯌꯦꯜꯃꯤ P3ꯒ A35ꯁꯤꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ ꯍꯥꯏ ꯕ꯭ꯔꯣ ꯑꯩ ꯃꯁꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯦ ꯌꯥꯝ ꯈꯦꯠꯅꯈ꯭ꯔꯦ ꯇꯠꯄ ꯑꯗꯨꯃꯥꯏꯅ ꯔꯤꯀꯅꯦꯛ ꯍꯥꯏꯅ ꯇꯧ ꯂꯩꯔꯦ ꯁꯤꯅ ꯂꯥꯏꯐꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯍꯟꯕꯗꯨꯗꯤ ꯇꯧꯔꯤꯁꯦ ꯁꯂꯥꯇꯨꯔ ꯋꯥꯏ ꯑꯦꯝ ꯃꯦꯁꯤ ꯚꯔꯁꯦꯁ ꯔꯣꯅꯥꯜꯗꯣ ꯑꯅꯤꯃꯛ ꯑꯗꯨꯝ ꯃꯁꯤꯗꯤ ꯃꯣꯏ ꯑꯅꯤꯁꯤꯗꯤ ꯀꯝꯄꯦꯔꯤꯖꯟꯒ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯃꯥꯏ ꯃꯥꯏ ꯑꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯅꯤꯃꯛ ꯑꯗꯨꯝ ꯄꯥꯝꯃꯦ ꯑꯩ ꯐꯨꯠꯕꯣꯜ ꯀꯌꯥ ꯀꯟꯅ ꯐꯦꯟꯗꯤ ꯑꯣꯏꯗꯦ ꯐꯨꯠꯕꯣꯜ ꯌꯥꯝ ꯀꯟꯅ ꯄꯥꯝꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯃꯦꯁꯤ ꯔꯣꯅꯥꯜꯗꯣ ꯑꯗꯨꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯌꯦꯡꯉꯤ ꯑꯗꯨꯝ ꯃꯣꯏ ꯌꯥꯝꯅ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯀꯩ ꯍꯥꯏꯅꯤ ꯐꯨꯠꯕꯣꯜꯒꯤ ꯂꯝꯁꯤꯗꯗꯤ ꯃꯣꯏꯁꯤ ꯂꯥꯏꯄꯣꯛꯀꯨꯝꯕ ꯇꯥꯔꯦ ꯌꯥꯝ ꯐꯖꯅ ꯍꯩꯔꯕ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯄꯦꯂꯦ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯣꯏ ꯍꯥꯟꯅ ꯊꯣꯛꯑꯝꯃꯗꯤ ꯐꯨꯠꯕꯣꯜꯒꯤ ꯅꯤꯡꯊꯧꯁꯦ ꯄꯦꯂꯦꯒꯤ ꯃꯍꯨꯠꯇ ꯐꯨꯠꯕꯣꯜꯒꯤ ꯅꯤꯡꯊꯧ ꯔꯣꯅꯥꯜꯗꯣ ꯐꯨꯠꯕꯣꯜꯒꯤ ꯅꯤꯡꯊꯧ ꯃꯦꯁꯤ ꯍꯥꯏꯔꯝꯕ ꯌꯥꯕꯖꯥꯠꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯦꯠꯋꯥꯛꯁꯤꯅ ꯃꯔꯛꯇ ꯉꯁꯥꯏꯗꯒꯤ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯄꯠ ꯄꯠ ꯇꯠꯂꯤꯁꯦ ꯔꯤꯀꯅꯦꯛꯇꯤꯡ ꯑꯣꯏꯅ ꯇꯧꯗꯅ ꯃꯔꯛꯇ ꯑꯃꯨꯛꯁꯨ ꯇꯠꯂꯨꯔꯕ ꯍꯟꯗꯛꯁꯦ ꯅꯦꯠꯋꯥꯛꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯅꯦꯠꯁꯦ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯚꯇ ꯂꯩꯕꯤꯔꯤꯁꯦ ꯃꯦꯁꯦꯖ ꯑꯃꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯩꯅ ꯉꯥꯡꯉꯤꯕꯁꯦ ꯃꯌꯦꯛꯁꯤꯡꯅ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯇꯥꯗꯦꯗꯣ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯃꯌꯥꯝ ꯇꯥꯔꯤꯕꯖꯥꯠꯂꯥ ꯇꯥꯗ꯭ꯔꯖꯥꯠꯂꯥ ꯍꯥꯏꯅ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯁꯨ ꯔꯤꯀꯅꯦꯛ ꯊꯥꯔꯒ ꯑꯃꯨꯛ ꯇꯠꯂꯨꯔꯦꯕ ꯔꯤꯀꯅꯦꯛꯇꯤꯡ ꯊꯥꯔꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯇꯧꯔ ꯂꯩꯔꯦ ꯍꯥꯏꯇꯥꯔꯦ ꯅꯦꯠꯋꯥꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯌꯥꯝꯁꯦ ꯇꯥꯗ꯭ꯔꯕ ꯀꯩꯅꯣ ꯇꯧꯔꯦ ꯀꯩꯅꯣ ꯇꯧꯗꯦ ꯀꯃꯦꯟ ꯑꯝꯇ ꯏꯔꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯅ ꯃꯥꯡꯖꯧꯅꯅꯁꯨ ꯍꯥꯟꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯍꯧꯗ꯭ꯔꯕ ꯂꯥꯏꯐ ꯃꯇꯝꯁꯦ ꯁꯤꯌꯔꯁꯨ ꯇꯧꯍꯧꯗ꯭ꯔꯦ ꯃꯌꯥꯝ ꯁꯤꯌꯔ ꯑꯝꯇ ꯇꯧꯁꯟꯒꯦ ꯅꯦꯠꯋꯥꯛꯁꯦ ꯉꯁꯤꯗꯤ
ꯏꯌꯥꯝꯕ ꯁꯥꯝ ꯃꯥꯏꯕꯝ ꯆꯥꯛ ꯆꯥꯔꯨꯕꯩ ꯍꯧꯕꯗ ꯌꯦꯡꯍꯧꯗ꯭ꯔꯤ ꯍꯥꯏ ꯏꯌꯥꯝꯕ ꯉꯁꯥꯏ ꯍꯧꯕꯗꯒꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯅꯦꯠꯋꯥꯛꯁꯤꯅ ꯌꯥꯗꯗꯅ ꯑꯩꯈꯣꯏꯒꯤ ꯔꯤꯀꯅꯦꯛꯇꯤꯡ ꯊꯥꯔ ꯃꯔꯛ ꯄꯠ 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 ꯇꯠꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯀꯅꯥꯒꯨꯝꯅ ꯀꯩꯅꯣꯅ ꯑꯩꯈꯣꯏ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟꯅ ꯀꯩꯅꯣ ꯇꯧꯔꯛꯈ꯭ꯔꯦ ꯆꯞꯄꯦꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯗꯦ ꯋꯥ ꯉꯥꯡꯉꯤꯁꯦꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯇꯥꯏꯌꯦꯅ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯑꯃꯨꯛꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯣ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯌꯥꯝꯕ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯅꯦꯠꯋꯥꯛꯁꯦ ꯌꯥꯗꯗꯅ ꯃꯔꯛꯇ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯔꯤꯀꯅꯦꯛꯇꯤꯡ ꯊꯥꯔꯒ ꯔꯤꯀꯅꯦꯛꯇꯤꯡ ꯍꯥꯏꯅ ꯎꯪꯉꯒ ꯂꯩꯔꯨꯔꯦꯕ ꯑꯗꯨꯗ ꯌꯥꯗ꯭ꯔꯖꯥꯠꯂ ꯑꯩ ꯉꯥꯡꯉꯤꯁꯦ ꯐꯖꯅ ꯇꯥꯗ꯭ꯔꯕ ꯖꯥꯠꯂ ꯇꯥꯏꯔꯥ ꯇꯥꯗ꯭ꯔꯤꯔꯥꯁꯨ ꯑꯩꯁꯨ ꯌꯦꯡꯒꯗꯧꯁꯨ ꯑꯩꯉꯣꯟꯗ ꯃꯅꯥꯛꯇ ꯐꯣꯟꯒꯨꯝꯕ ꯑꯇꯣꯞꯄ ꯗꯤꯚꯥꯏꯁ ꯑꯝꯇꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯕ ꯃꯔꯛꯇ ꯇꯠꯂꯨꯔꯦ ꯌꯥꯝ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯄꯜꯂꯛꯄ ꯌꯥꯎꯈ꯭ꯔꯦ ꯑꯩꯅ ꯉꯁꯤꯁꯦ ꯉꯁꯥꯏ ꯃꯥꯡꯖꯧꯅꯅ ꯃꯌꯥꯝꯗꯁꯨ ꯍꯥꯏꯍꯧꯒꯦꯅ ꯉꯔꯥꯡ ꯂꯥꯏꯚ ꯇꯧꯔꯤꯉꯩꯗꯗꯤ ꯉꯁꯤꯁꯨ ꯁꯨꯝ ꯁꯟꯗꯦꯁꯨ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯁꯦꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯋꯥꯔꯤ ꯁꯤꯌꯥꯔ ꯇꯧꯅꯁꯦꯅ ꯏꯅꯥꯎꯗꯤ ꯆꯥꯗ꯭ꯔꯤꯕ꯭ꯔꯣ ꯍꯥꯏ ꯆꯥꯗ꯭ꯔꯤ ꯏꯌꯥꯝꯕ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯆꯥꯔꯅꯤ ꯁꯤ ꯂꯣꯏꯔꯒ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯣꯏꯔꯒ ꯆꯥꯔꯒꯦ ꯉꯁꯤꯒꯤꯗꯤ ꯆꯥꯗ꯭ꯔꯤ ꯐꯥꯔꯨꯛ ꯈꯥꯟꯅ ꯂꯥꯏꯐ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯥꯏ ꯂꯥꯏꯐꯁꯦ ꯃꯤꯅꯤꯠ 15ꯃꯨꯛꯀꯣ ꯐꯥꯖꯤꯜꯂꯛꯑꯦ ꯑꯗꯨ ꯌꯥꯝꯅꯗꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏꯗꯤ ꯌꯥꯝ ꯆꯠꯊꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯗꯒꯤ ꯅꯦꯠꯋꯥꯛꯁꯦ ꯌꯥꯗꯗꯅ ꯃꯔꯛꯇ ꯐꯔꯛ ꯇꯥꯗꯅ ꯍꯥꯏꯇꯥꯔꯦ ꯇꯠꯄ ꯑꯗꯨꯃꯥꯏꯅꯀꯣ ꯇꯧꯔꯨꯔꯦ ꯔꯤꯀꯅꯦꯛꯇꯤꯡ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯊꯥꯗꯅ ꯋꯥꯔꯤꯁꯦ ꯃꯇꯠ ꯃꯇꯠ ꯇꯧꯔꯦ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯝ ꯏꯌꯥꯝꯕꯅꯁꯨ ꯍꯧꯖꯤꯛꯇ ꯇꯥꯏꯌꯦꯅ ꯀꯃꯦꯟꯁꯨ ꯇꯧꯕꯤꯔꯛꯈ꯭ꯔꯕꯅꯤ ꯐꯥꯔꯨꯛ ꯈꯥꯟ ꯅꯨꯡꯉꯥꯏꯔꯤꯀꯣ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯊꯥꯒꯠꯂꯨꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯑꯩꯈꯣꯏꯁꯦ ꯄꯥꯎ ꯐꯥꯎꯅꯔꯨꯔꯗ꯭ꯔꯕ ꯑꯗꯨꯝꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯉꯛꯇ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯑꯩ ꯋꯥꯈꯜꯁꯤꯗ ꯐꯥꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯃꯥꯟꯅꯕ ꯏꯌꯥꯝꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯥꯎ ꯀꯨꯏꯅ ꯐꯥꯎꯅꯗꯔꯒ ꯀꯝꯗꯧꯔꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯁꯦ ꯈꯪꯅꯗꯕꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯨꯔꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯇꯧꯔꯒ ꯍꯟꯗꯛꯇꯤ ꯁꯤ ꯃꯇꯨꯡꯗꯩꯗꯤ ꯁꯇꯔꯗꯦ ꯁꯟꯗꯦ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯥꯏꯐ ꯇꯧꯔꯒꯦꯅ ꯈꯜꯂꯤꯀꯣ ꯁꯇꯔꯗꯦ ꯅꯨꯃꯤꯠꯁꯨ ꯁꯟꯗꯦ ꯅꯨꯃꯤꯠꯁꯨ ꯁꯨꯃꯥꯏꯅ ꯃꯇꯝꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯝꯗꯧꯔꯤꯒꯦꯁꯦ ꯑꯗꯨꯝ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯇꯧꯕ ꯌꯥꯏ ꯕ꯭ꯔꯣꯁꯤ ꯀꯨꯏꯔꯦ ꯎꯗꯕ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯌꯥꯝ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯔꯝꯃꯤꯗꯀꯣ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣꯁ ꯊꯥꯒꯠꯄꯁꯦ ꯌꯥꯝ ꯀꯨꯏꯅ ꯁꯥꯡꯅ ꯂꯦꯞꯄꯨꯔꯦ ꯑꯩꯁꯨ ꯊꯥꯒꯠꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦ ꯑꯗꯨꯕꯨ ꯉꯝꯈꯤꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯅ ꯑꯗꯨ ꯉꯝꯗ꯭ꯔꯕ ꯊꯥꯒꯠꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟꯅ ꯕ꯭ꯔꯣ ꯃꯣꯇꯣ S60 ꯄ꯭ꯔꯣꯒ S24ꯒ ꯑꯅꯤꯁꯤ ꯀꯔꯝꯕꯅ ꯐꯅꯤ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯍꯥꯏ ꯑꯁꯤꯗ ꯑꯩꯅ ꯁꯤꯗ ꯑꯅꯤꯁꯤ ꯐꯣꯟ ꯑꯅꯤꯁꯤꯒꯤ ꯃꯒꯨꯟꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯁꯦ ꯍꯥꯏꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅꯀꯣ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯑꯣꯏꯗꯣꯏꯔꯥ ꯏꯅꯥꯎ ꯑꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯕ꯭ꯔꯣꯅ ꯄꯥꯝꯃꯤꯁꯦ ꯁꯤꯒꯤ ꯐꯣꯟ ꯑꯅꯤꯁꯦ ꯉꯥꯏꯍꯥꯛꯇꯪ ꯇꯣꯛꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯐꯣꯟ ꯄꯥꯝꯃꯤꯔꯥ ꯗꯤꯖꯥꯏꯟ ꯐꯖꯕ ꯄꯥꯝꯃꯤꯔꯥ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯕ ꯄꯥꯝꯃꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯑꯗꯣꯝꯒꯤ ꯄ꯭ꯔꯤꯐꯔꯦꯟꯁꯇꯣ ꯑꯩ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯀꯔꯝꯕꯗꯅ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨꯝꯇꯪ ꯈꯪꯍꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯅꯤꯁꯤꯃꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯍꯥꯏꯗꯣ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯖꯔꯛꯀꯦ ꯑꯩ ꯀꯥꯎꯖꯗꯦ ꯑꯩ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨꯃꯇꯪ ꯍꯥꯟꯅ ꯈꯪꯍꯟꯕꯤꯔꯛꯑꯣ ꯐꯣꯟ ꯆꯥꯔꯖ ꯇꯧꯕꯁꯦ ꯅꯣꯡꯃꯗ ꯀꯌꯥꯝ ꯇꯣꯏꯅ ꯇꯧꯕ ꯌꯥꯒꯦ ꯍꯥꯏ ꯑꯁꯤꯗꯤ ꯀꯩꯅꯣ ꯇꯥꯔꯦ ꯏꯌꯥꯝꯕ ꯀꯃꯥꯏꯅ ꯍꯥꯏꯅꯤ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯕꯦꯀꯞꯇꯨꯅ ꯌꯥꯝ ꯄꯤꯔꯛꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯝ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯔꯒ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯕ ꯇꯥꯕꯅꯦ ꯑꯗꯨꯕꯨ ꯌꯥꯔꯤꯈꯩꯗꯤ ꯑꯅꯤꯔꯛꯀꯨꯝꯕ ꯀꯣ ꯑꯩꯈꯣꯏ ꯅꯣꯡꯉꯥꯜꯂꯛꯄꯁꯤꯗ ꯀꯩ ꯍꯥꯏꯅꯤ ꯉꯥꯏꯍꯥꯛ ꯆꯥꯔꯖ ꯇꯧꯔꯒ ꯐꯨꯜ ꯑꯣꯏꯍꯜꯂꯒ ꯃꯗꯨꯗꯩ ꯂꯧꯊꯣꯛꯑꯒ ꯁꯤꯖꯤꯟꯅꯕꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯨꯝꯕ ꯅꯨꯡꯊꯤꯟ ꯁꯟꯗꯥꯋꯥꯏꯔꯝꯒꯨꯝꯕꯁꯤꯗ ꯑꯃꯨꯛ ꯇꯧꯁꯟꯕ ꯑꯗꯨꯐꯥꯎꯒꯤ ꯆꯥꯡꯗ ꯕꯦꯀꯞ ꯄꯤꯕ ꯉꯝ ꯇꯥꯔꯒꯗꯤ ꯐꯣꯟꯗꯣ ꯌꯥꯝ ꯐꯔꯦ ꯌꯥꯝ ꯇꯣꯏꯅ ꯆꯥꯔꯖ ꯇꯧꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤ ꯂꯥꯏꯐ ꯁꯥꯏꯀꯜꯁꯤꯗ ꯍꯟꯊꯍꯟꯕꯅꯤꯅꯀꯣ ꯌꯥꯝ ꯇꯣꯏꯅ ꯇꯧꯕꯁꯤꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯁꯟꯕꯗꯤ ꯍꯣꯏ ꯄꯥꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯡꯉꯖꯤꯠ ꯃꯉꯥꯡꯅ ꯕ꯭ꯔꯣ ꯂꯥꯏꯐ ꯂꯩꯔꯝꯃꯦ ꯍꯥꯏ ꯍꯣꯏ ꯁꯤꯡꯉꯖꯤꯠ ꯑꯩ ꯂꯥꯏꯐꯁꯦ ꯉꯔꯥꯡꯁꯨ ꯊꯥꯏ ꯁꯇꯔꯗꯦ ꯉꯁꯤ ꯁꯟꯗꯦꯁꯨ ꯊꯥꯏ ꯑꯗꯨꯒ ꯃꯊꯪꯒꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗꯁꯨ ꯑꯗꯨꯝ ꯑꯩ ꯍꯟꯗꯛꯇꯒꯤꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯂꯥꯏꯚꯁꯤ ꯇꯧꯔꯒꯦꯅ ꯑꯩ ꯈꯜꯂꯦ ꯚꯤꯗꯤꯑꯣ
ꯊꯥꯒꯠꯅꯕꯗꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩ ꯉꯝꯗꯕ ꯃꯇꯥꯡꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯉꯝꯃꯁꯨ ꯉꯝꯗ꯭ꯔꯁꯨ ꯑꯩ ꯂꯥꯏꯚꯁꯤꯃꯗꯤ ꯁꯣꯏꯗꯅ ꯇꯧꯔꯒꯦꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦꯀꯣ ꯆꯞ ꯆꯥꯅ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈꯤꯗ꯭ꯔꯒꯁꯨ ꯍꯞꯇꯥꯗꯨꯃ ꯄꯨꯔꯥ ꯚꯤꯗꯤꯑꯣ ꯑꯝꯇ ꯊꯥꯒꯠꯄ ꯉꯝꯈꯤꯗ꯭ꯔꯒꯁꯨ ꯑꯩ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯗ ꯂꯥꯏꯚ ꯊꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯤꯕ ꯃꯦꯁꯦꯖꯇꯣ ꯄꯥꯎ ꯄꯤꯅꯤꯡꯉꯤꯗꯣ ꯑꯗꯨ ꯑꯩ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗ ꯑꯣꯏꯅ ꯇꯧꯔꯒꯦꯅ ꯑꯗꯨꯅ ꯑꯩ ꯍꯟꯗꯛꯁꯦ ꯂꯥꯏꯚꯁꯦ ꯇꯣꯏꯅ ꯑꯗꯨꯝ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯈꯔ ꯊꯥꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯑꯗꯨꯗ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯁꯦ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯑꯗꯩꯗꯤ ꯍꯪꯅꯤꯡꯕ ꯋꯥꯍꯪ ꯂꯩꯕꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯝ ꯈꯟꯅꯁꯦ ꯑꯗꯨꯝ ꯇꯥꯟꯅꯃꯤꯟꯅꯁꯦ ꯕ꯭ꯔꯣ ꯕ꯭ꯔꯣ ꯑꯩꯗꯤ ꯕ꯭ꯔꯣꯒꯤ ꯚꯤꯗꯤꯑꯣ ꯌꯥꯝ ꯄꯥꯝꯖꯅ ꯌꯦꯡꯖꯔꯤꯅꯦ ꯍꯣꯏ ꯐꯔꯨꯛ ꯑꯩ ꯑꯗꯨꯝ ꯎꯖꯩ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯀꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ ꯑꯗꯨꯝ ꯀꯃꯦꯟ ꯑꯗꯨꯝ ꯊꯦꯡꯅꯖꯩ ꯑꯗꯨꯒ ꯑꯩꯅꯁꯨ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕ ꯇꯟꯖꯥ ꯆꯥꯕ ꯅꯠꯇ꯭ꯔꯒꯅ ꯍꯪꯉꯛꯏꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯑꯗꯨꯝ ꯉꯝꯅꯕ ꯄꯤꯈꯤꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩꯀꯣ ꯄꯤꯈꯤꯗꯕ ꯆꯤꯊꯅ ꯍꯟꯊꯄ ꯌꯥꯎꯔꯒꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟ ꯇꯧꯕꯤꯔꯤꯕꯁꯤꯡꯁꯦ ꯑꯩ ꯑꯗꯨꯃꯛ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯩ ꯑꯩ ꯀꯥꯎꯖꯗꯦ ꯂꯣꯏꯅꯅ ꯑꯩ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯩ ꯑꯗꯨꯝ ꯈꯟꯖꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯃꯇꯝꯗ ꯇꯟꯖꯥꯅ ꯆꯥꯍꯧꯗꯕꯒꯤ ꯄꯤꯈꯤꯗꯕ ꯌꯥꯎ ꯇꯥꯔꯁꯨ ꯑꯗꯨꯃꯗꯤ ꯉꯥꯛꯄꯤꯒꯅꯤꯀꯣ ꯑꯗꯨꯒ ꯑꯩ ꯉꯝꯃꯤꯉꯩꯗꯤ ꯄꯥꯎꯈꯨꯝ ꯑꯗꯨꯝ ꯄꯤꯖꯔꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯑꯩ ꯚꯤꯗꯤꯑꯣ ꯁꯕꯁꯀ꯭ꯔꯥꯏꯕꯔꯗꯤ ꯐꯅꯌꯥꯝ ꯌꯥꯝꯃꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯗꯤ ꯑꯗꯨꯕꯨ ꯚꯤꯗꯤꯑꯣ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯒꯠꯄ ꯈꯨꯗꯤꯡ ꯌꯦꯡꯉꯛꯄꯁꯤꯗꯤ ꯃꯤ ꯈꯔ ꯈꯛꯇꯅꯤꯀꯣ ꯑꯗꯨꯅ ꯑꯩ ꯊꯣꯏꯅ ꯃꯌꯥꯝꯗꯨꯕꯨ ꯑꯩꯅ ꯀꯩꯁꯨ ꯃꯤꯔꯥꯏꯕꯒꯤ ꯋꯥ ꯅꯠꯇꯅꯀꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯏꯕꯁꯤꯡꯁꯦ ꯑꯩ ꯂꯣꯏꯅꯃꯛ ꯑꯩ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯖꯩ ꯀꯥꯎꯖꯗꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯕ꯭ꯔꯣ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯀꯦꯃꯦꯔꯥꯗꯁꯨ ꯍꯥꯏ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯃꯥꯡꯗ ꯄꯟꯈꯤꯕ ꯐꯣꯟ ꯑꯅꯤꯗꯨꯗ ꯑꯩꯈꯣꯏ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S24 FEꯁꯦ ꯃꯥꯅ ꯍꯦꯟꯅ ꯐꯔꯅꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯂꯨꯄꯥ 35,000ꯒꯤ ꯔꯦꯟꯖꯇ ꯍꯧꯖꯤक ꯂꯩꯕꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯁꯦꯝꯁꯪ ꯐꯦꯟ ꯑꯦꯗꯤꯁꯟ ꯁꯦꯔꯤꯁ ꯍꯥꯏꯅꯦꯕꯀꯣ FE ꯍꯥꯏꯁꯦ ꯑꯗ ꯐꯦꯟ ꯑꯦꯗꯤꯁꯟ ꯁꯦꯔꯤꯁꯁꯦ ꯌꯥꯝ ꯁꯤꯖꯤꯟꯅꯕꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯟꯁꯨ ꯄꯤꯛꯇꯛ ꯂꯥꯛꯇꯛ ꯑꯩꯈꯣꯏ ꯈꯨꯠ ꯅꯥꯝꯃꯅ ꯑꯗꯨꯝ ꯍꯣꯜ ꯇꯧꯔꯒ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯣꯏꯔꯦ ꯑꯗꯨꯒ ꯃꯥꯁꯦ ꯐ꯭ꯂꯦꯛꯁꯤꯞ ꯂꯦꯚꯦꯜꯗ ꯂꯩꯕ ꯐꯣꯟꯁꯤꯡ ꯃꯥꯒꯤ S ꯁꯦꯔꯤꯁꯀꯤ ꯐꯣꯟꯁꯤꯡꯗꯨꯗꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯁꯦ ꯈꯖꯤꯛ ꯈꯛꯇꯅꯤ ꯃꯥꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯗꯨꯝ ꯐ꯭ꯂꯦꯛꯁꯤꯞ ꯂꯦꯚꯦꯜꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕ ꯐꯣꯟ ꯑꯣꯏꯕꯅꯦ ꯑꯗꯨꯅ ꯑꯩꯅ S21 ꯐꯦꯟ ꯑꯦꯗꯤꯁꯟ ꯄꯥꯏꯔꯤꯁꯦ ꯐꯅ ꯀꯨꯏꯔꯦꯀꯣ ꯉꯁꯤꯐꯥꯎ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯅ ꯑꯩꯒꯤꯅꯁꯨ ꯁꯤꯖꯤꯟꯅꯕ ꯑꯗꯩꯗꯤ ꯑꯩ ꯏꯁꯥꯅꯁꯨ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯈꯪꯕ ꯑꯗꯨꯝꯕ ꯕ꯭ꯔꯦꯟ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯑꯩ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ S24 ꯐꯦꯟ ꯑꯦꯗꯤꯁꯟꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯦ ꯏꯟꯐꯤꯅꯤꯛꯁ ꯅꯣꯠ 50 ꯄ꯭ꯔꯣ ꯄ꯭ꯂꯁꯁꯤ ꯐꯕ꯭ꯔꯥ ꯒꯦꯃꯤꯡ ꯀꯦꯃꯦꯔꯥꯗ ꯍꯥꯏ ꯏꯟꯐꯤꯅꯤꯛꯁꯁꯦ ꯑꯗꯨꯝ ꯕ꯭ꯔꯦꯟꯁꯦ ꯃꯥꯁꯦ ꯅꯧꯅ ꯊꯣꯛꯂꯛꯄ ꯕ꯭ꯔꯦꯟ ꯑꯃꯗꯤ ꯑꯣꯏ ꯃꯥꯒꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔ ꯃꯥꯒꯤ ꯁꯥꯔꯚꯤꯁꯁꯤꯡ ꯑꯗꯨꯒꯨꯝꯕ ꯀꯩꯀꯩꯒꯤꯗꯤ ꯊꯣꯏꯅ ꯈꯪꯗꯦ ꯑꯗꯨꯒ ꯐꯣꯟꯗꯤ ꯃꯣꯏꯅ ꯄꯤꯔꯤꯕ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯀꯣ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯒ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯁꯤꯒ ꯌꯦꯡꯅꯕ ꯀꯥꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯐꯕ ꯐꯣꯟ ꯉꯥꯛꯇꯅꯤ ꯍꯣꯏ ꯅꯧꯅ ꯊꯣꯛꯂꯛꯄ ꯐꯣꯟꯗꯀꯣ ꯍꯦꯛ ꯊꯣꯛꯂꯛꯄꯒꯗꯤ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯄꯣꯄꯨꯂꯔ ꯑꯣꯏꯔꯒ ꯃꯌꯥꯝꯅ ꯍꯦꯛꯇ ꯄꯥꯝꯅꯈꯤꯕꯁꯤ ꯈꯔ ꯈꯛꯇꯅꯤ ꯅꯊꯤꯡ ꯐꯣꯟꯒꯨꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝ ꯌꯥꯝ ꯄꯥꯝꯅꯕ ꯐꯣꯟ ꯑꯣꯏ ꯑꯗꯨꯕꯨ ꯏꯟꯐꯤꯅꯤꯛꯁꯁꯨ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯏꯝꯄ꯭ꯔꯨꯞ ꯌꯥꯝ ꯇꯧꯈꯠꯂꯛꯏꯕ ꯑꯗꯨꯝꯕ ꯕ꯭ꯔꯦꯟ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯈꯟꯖꯩ ꯑꯗꯨꯒ ꯁꯤꯡꯒꯖꯤꯠ ꯃꯉꯥꯅ ꯕ꯭ꯔꯣ ꯁꯦꯝꯁꯪ S23 ꯐꯦꯟ ꯑꯦꯗꯤꯁꯟ S24 ꯐꯦꯟ ꯑꯦꯗꯤꯁꯟ ꯑꯃꯗꯤ A55 ꯑꯁꯤ ꯀꯔꯝꯕꯅ ꯐꯅꯤ ꯑꯍꯨꯝꯁꯤꯗꯒꯤ ꯑꯩ ꯑꯃꯈꯛꯇꯪ ꯈꯟꯗꯣꯛꯆꯧ ꯍꯥꯏ ꯇꯥꯔꯗꯤ ꯑꯩ 24 ꯐꯦꯟ ꯑꯦꯗꯤꯁꯟꯅ ꯐꯅꯤ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯁ꯭ꯌꯥꯝꯃꯩꯕꯝꯅ ꯍꯟꯗꯛ ꯊꯣꯔꯛꯄ ꯐꯣꯟꯁꯤꯡꯁꯦ 2024ꯗꯒꯤ ꯑꯌꯥꯝꯕꯅ ꯐꯔꯦ ꯍꯥꯏꯅꯗꯤ ꯂꯧꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯦꯟꯅ ꯐꯕ ꯈꯔ ꯍꯣꯡꯕ ꯌꯦꯡꯕ ꯃꯉꯥꯏꯔꯦ ꯍꯥꯏ ꯍꯣꯏ 2024ꯗꯒꯤ ꯍꯣꯏ ꯍꯟꯗꯛꯀꯤ ꯆꯍꯤ 25 ꯍꯧꯔꯛꯄꯁꯤꯗꯒꯤꯗꯤ ꯑꯌꯥꯝꯕ ꯐꯣꯟꯁꯤꯡꯁꯦ ꯃꯌꯥꯝꯒꯤ ꯀꯁꯇꯃꯔꯒꯤ ꯗꯤꯃꯥꯟꯁꯦ ꯕ꯭ꯔꯥꯟꯁꯤꯡꯁꯤꯅ ꯈꯪꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯦ ꯃꯁꯤꯃꯗꯤ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯨꯄꯥ 15,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯐꯣꯟꯗꯒ ꯑꯩꯈꯣꯏꯒꯤ IP ꯔꯦꯇꯤꯡꯒ ꯌꯥꯎꯍꯜꯂꯛꯄ ꯍꯥꯏꯁꯦ IP67 ꯑꯗꯩ IP69ꯒ ꯌꯧꯔꯛꯄꯁꯦ ꯑꯩꯗꯤ ꯐꯣꯟꯁꯤꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯐꯤꯆꯔ ꯑꯃꯅꯦꯅ ꯈꯜꯂꯦꯕꯀꯣ IP ꯔꯦꯇꯤꯡꯁꯦ ꯃꯔꯝꯗꯤ ꯐꯣꯟꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝ ꯈꯨꯠꯇꯩ ꯅꯥꯟꯊꯣꯛꯄ ꯈꯣꯠꯇꯣꯛꯄ ꯇꯥꯕ ꯗ꯭ꯌꯨꯔꯦꯕꯜ ꯑꯣꯏꯕꯁꯤꯁꯨ ꯗꯔꯀꯥꯔ ꯇꯥꯏ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇ꯭ꯔꯤ ꯒ꯭ꯔꯦꯗ ꯔꯦꯗꯤꯡꯒ ꯄꯤꯕꯁꯦ ꯑꯁꯨꯝꯕꯁꯦ ꯑꯗꯩ ꯏꯁꯤꯡ ꯇꯥꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯏꯁꯤꯡ ꯆꯣꯡꯕ ꯌꯥꯎꯋꯤ ꯑꯩꯈꯣꯏ ꯀꯩꯅꯣꯝ ꯊꯕꯛ ꯑꯃ ꯇꯧꯔꯤꯗ ꯑꯗꯩꯗꯤ ꯅꯣꯡ ꯇꯥꯁꯜꯂꯛꯄ ꯌꯥꯎꯋꯤ ꯑꯗꯩ ꯈꯨꯠꯇꯩ ꯅꯥꯟꯊꯣꯛ ꯏꯁꯤꯡꯗ ꯇꯥꯁꯟꯕ ꯕꯥꯜꯇꯤꯟꯗꯒ ꯇꯥꯁꯟꯕ ꯌꯥꯝ ꯌꯥꯎꯋꯦꯕ ꯑꯗꯣ ꯍꯦꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩ ꯂꯨꯄꯥ 15,000 ꯀꯨꯟ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨ ꯌꯥꯡꯈꯩ ꯄꯤꯔꯤ ꯂꯩꯕ ꯐꯣꯟꯗꯣ ꯍꯦꯛꯇ ꯈꯨꯗꯛꯇ ꯌꯥꯈꯤꯗꯕ ꯀꯥꯏꯁꯤꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯄꯥꯝꯃꯨꯕ ꯄꯣꯠ ꯑꯃ ꯑꯣꯏꯗꯅꯀꯣ ꯑꯗꯨꯗ IP ꯔꯦꯇꯤꯡꯒ ꯄꯤꯁꯜꯂꯛꯄꯁꯦ ꯏꯁꯤꯡꯗ ꯉꯥꯏꯍꯥꯛ ꯇꯥꯔꯁꯨ ꯆꯣꯠꯂꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯒ ꯂꯩꯍꯟꯗꯕ ꯁꯤꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯤꯆꯔꯅꯤ ꯑꯗꯨꯅ ꯀꯁꯇꯃꯔꯒꯤ ꯗꯤꯃꯥꯟꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯐꯖꯅ ꯇꯧꯔꯒ ꯃꯣꯏꯅ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯅꯤꯡꯊꯤꯅ ꯐꯖꯅ ꯄꯤꯗꯕ ꯐꯣꯟꯗꯣ ꯆꯥꯝꯃꯁꯨ ꯂꯣꯟꯆ ꯇꯧꯗꯨꯅ ꯑꯩꯈꯣꯏ ꯂꯩꯒꯗꯕ ꯑꯩꯈꯣꯏꯅ ꯁꯨꯡꯂꯩ ꯂꯩꯕꯤꯗ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯑꯃꯨꯛ ꯑꯁ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯇꯧꯔꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯑꯐꯕ ꯃꯣꯏꯅ ꯄꯥꯝꯃꯤꯁꯨ ꯄꯤꯔꯁꯦꯅ ꯑꯗꯨꯝ ꯂꯣꯟꯆ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯍꯥꯏꯇꯥꯔꯦ ꯇꯣꯝꯕ ꯃꯩꯇꯩꯅ ꯍꯥꯏ ꯏꯌꯥꯝꯕ ꯍꯥꯏ ꯇꯣꯝꯕ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯀꯣ
ꯑꯁꯤꯅ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯀꯤ ꯑꯅꯧꯕ ꯐꯣꯟ ꯂꯣꯟꯆ ꯇꯧꯔꯛꯄꯁꯤꯗ IP ꯔꯦꯇꯤꯡ ꯌꯥꯎꯕꯁꯤꯃꯗꯤ ꯌꯥꯝꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯇꯣꯏꯅꯁꯨ ꯂꯩꯕ ꯉꯝꯖꯗꯕ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯅ ꯐꯣꯟ ꯇꯥꯡꯅ ꯂꯩꯖꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯁꯨꯃꯥꯏꯅ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯣꯏꯍꯜꯂꯛꯄꯁꯦ ꯌꯥꯝ ꯐꯔꯦ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤꯗꯤ ꯐꯣꯟꯁꯦ ꯑꯗꯨꯝ ꯂꯣꯟꯆ ꯇꯧꯔꯛꯄꯒ ꯑꯗꯨꯝ ꯅꯣꯡꯉꯥꯜꯂ ꯑꯃꯃꯨꯛ ꯂꯩ ꯑꯗꯩ ꯃꯊꯪ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯃꯃꯨꯛ ꯂꯩ ꯑꯗꯨꯝ ꯉꯝꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯒꯅꯤꯀꯣ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯂꯩꯁꯨ ꯂꯩꯔꯤꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯣꯏꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ IP ꯔꯦꯇꯤꯡ ꯌꯥꯎꯕ ꯌꯥꯝ ꯐꯔꯦ ꯀꯦꯃꯦꯔꯥꯗꯁꯨ ꯀꯩꯗ ꯁꯨꯃꯥꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯍꯜꯂꯛꯄꯁꯦ ꯕ꯭ꯔꯣ ꯁꯦꯝꯁꯪꯒꯤ One UI7 Android 15 ꯁꯦꯝꯁꯪ S22ꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯈꯪꯕꯤꯕ꯭ꯔꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯌꯦ ꯁꯦꯝꯁꯪꯒꯤ One UI7 Android 15 S22ꯒꯁꯦ ꯈꯔ ꯋꯥꯠꯈꯤꯅꯦꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ S24 ꯁꯦꯔꯤꯁꯀꯨꯝꯕ ꯑꯗꯩꯗꯤ ꯍꯟꯗꯛ ꯑꯅꯧꯕ ꯂꯣꯟꯆ ꯇꯧꯔꯤꯕꯀꯣ ꯐ꯭ꯂꯦꯒꯁꯤꯞ ꯂꯦꯚꯦꯜꯁꯤꯡꯗ ꯑꯗꯨꯝꯕ ꯍꯥꯟꯅ ꯃꯣꯏ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯑꯞꯗꯦꯠꯁꯦ ꯄꯤ ꯑꯗꯨꯅ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯃꯈꯥ ꯇꯥꯔꯛꯄ ꯕ꯭ꯔꯥꯟ ꯑꯩꯈꯣꯏꯒꯤ ꯃꯣꯗꯦꯜꯁꯤꯡꯁꯦ ꯁꯤꯗ ꯔꯣꯜ ꯑꯥꯎꯠ ꯇꯧꯕꯁꯦ ꯌꯥꯝ ꯈꯔ ꯇꯞꯅ ꯆꯍꯤꯃꯨꯛꯀ ꯂꯩꯔꯒ ꯍꯦꯛ ꯇꯧꯏꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯤꯗꯁꯨ One UI 6.1 ꯌꯥꯎꯔꯤ ꯑꯗꯣ 7ꯒꯤ ꯑꯞꯗꯦꯠꯁꯦ ꯂꯥꯛꯀꯅꯤꯗꯤ ꯍꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯛꯇꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯆꯪꯈꯤꯗꯧ ꯃꯥꯜꯂꯤ ꯆꯞ ꯆꯥꯕ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯍꯥꯏꯇꯥꯔꯦ ꯕ꯭ꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯁꯨꯝꯕ ꯃꯇꯝꯗ ꯔꯣꯜ ꯑꯥꯎꯠ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯇꯥꯏꯝ ꯇꯦꯕꯜ ꯑꯃꯗꯤ ꯂꯩꯕꯅꯦ ꯑꯗꯣ ꯑꯩ ꯐꯪꯗꯕ ꯑꯩ ꯊꯦꯡꯅꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩ ꯆꯞ ꯆꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟ ꯕ꯭ꯔꯣ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯑꯥꯏꯐꯣꯟꯒ ꯕꯦꯇ꯭ꯔꯤ ꯈꯥꯡꯕ ꯈꯦꯠꯅꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯥꯏꯐꯣꯟꯁꯦ ꯈꯔ ꯈꯥꯡꯕ ꯋꯥꯠꯄ꯭ꯔꯥ ꯍꯥꯏ ꯑꯗꯨꯃꯥꯏꯅꯗꯤ ꯂꯩꯇꯦꯕ꯭ꯔꯣ ꯐꯣꯟꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤꯀꯣ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ iPhoneꯗ 3300 mAh ꯀꯨꯝꯕ ꯈꯛꯇꯪ ꯌꯥꯎꯋꯦꯕ ꯕꯦꯇ꯭ꯔꯤꯁꯦ ꯑꯗꯨꯒ ꯃꯣꯏꯗ 4000ꯕꯨ ꯌꯧꯕꯁꯤ ꯄꯥꯛ ꯑꯝꯇ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯕꯦꯇ꯭ꯔꯤ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯆꯠꯂꯦꯕ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯒ ꯁꯣꯐꯋꯦꯔꯁꯤꯒ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤ ꯐꯣꯟꯗꯅ ꯑꯃꯨꯛ 5000 6000 mAhꯀ ꯌꯧꯔꯀꯥꯟꯗ ꯉꯥꯛꯇꯪ ꯆꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨ ꯃꯥꯒꯤ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯏꯐꯤꯁꯦꯟꯠ ꯑꯣꯏꯗꯕ ꯑꯗꯨꯒ ꯁꯣꯐꯋꯦꯔꯗꯣ ꯐꯖꯅ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯗꯕ ꯑꯗꯨꯗꯨꯅꯅꯦ ꯑꯗꯨꯅ ꯕꯦꯇ꯭ꯔꯤ ꯈꯥꯡꯕꯁꯦ ꯕꯦꯇ꯭ꯔꯤ ꯃꯁꯤꯡ ꯌꯥꯝꯃꯒ ꯍꯦꯛꯇ ꯈꯥꯡꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯂꯤꯛꯑꯒ ꯍꯦꯛꯇ ꯈꯥꯡꯉꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯁꯤꯗꯤ ꯐꯣꯟꯗꯨꯒꯤ ꯄꯨꯔꯥ ꯑꯣꯚꯔꯑꯣꯜ ꯑꯣꯞꯇꯤꯃꯥꯏꯖꯦꯁꯟꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯅ 3 ꯅꯦꯅꯣꯃꯤꯇꯔꯗꯒ ꯍꯧꯖꯤꯛꯀꯥꯟ ꯊꯣꯛꯂꯛꯑꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ 4 5 ꯅꯦꯅꯣꯃꯤꯇꯔ ꯑꯣꯏꯕ ꯌꯥꯝ ꯄꯋꯥꯔ ꯑꯦꯟ ꯕꯦꯇ꯭ꯔꯤ ꯏꯐꯤꯁꯤꯌꯦꯟꯠ ꯑꯣꯏꯕꯒ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨꯝ ꯕꯦꯇ꯭ꯔꯤ ꯂꯤꯛꯑꯁꯨ ꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯎꯋꯦ S24 ꯐꯦꯟ ꯏꯟꯗꯛꯁꯟꯁꯦ ꯕꯦꯇ꯭ꯔꯤꯗꯤ mAhꯇꯤ ꯋꯥꯡꯗꯦ ꯑꯗꯨꯕꯨ ꯈꯥꯡꯕ ꯖꯥꯠꯂ ꯍꯥꯏ ꯑꯗꯨꯝ ꯈꯥꯡꯒꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯑꯣꯏꯅ ꯍꯥꯏꯒꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯄꯜꯂꯝꯕꯗꯣ ꯃꯥꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯌꯥꯝ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯕꯦꯇ꯭ꯔꯤ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯕ ꯅꯨꯃꯤꯠ ꯆꯨꯞꯄꯗꯤ ꯑꯗꯨꯝ ꯆꯠꯀꯅꯤ ꯅꯨꯃꯤꯠ ꯅꯤꯅꯤꯒꯨꯝꯕꯗꯤ ꯅꯣꯡꯃ ꯍꯦꯟꯅꯒꯗꯤ ꯆꯠꯄꯗꯤ ꯈꯔ ꯋꯥꯒꯅꯤꯀꯣ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯗꯤ ꯈꯤꯇꯪꯗꯤ ꯄꯤꯛꯑꯦ ꯍꯣꯏ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯕꯦꯇ꯭ꯔꯤꯁꯦ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯕꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯐꯥꯔꯨꯛ ꯈꯥꯟꯅ 30K ꯃꯅꯨꯡꯗ ꯒꯦꯃꯤꯡ ꯀꯦꯃꯦꯔꯥꯒꯤ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯐꯥꯔꯨꯛ ꯂꯨꯄꯥ 30,000 ꯌꯧꯗ꯭ꯔꯒꯁꯨ ꯀꯣ ꯍꯧꯖꯤꯛ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯊꯣꯛꯑꯦ ꯄꯣꯀꯣ ꯀꯩꯅꯣ ꯃꯥꯒꯤ 7 Pro ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯀꯥꯎꯈ꯭ꯔꯦ X7 Pro ꯄꯣꯀꯣ X7 Proꯗ ꯌꯥꯝ ꯐꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯁꯨ ꯌꯥꯝ ꯈꯥꯡꯉꯅꯤ ꯃꯥꯒꯤ ꯕꯦꯇ꯭ꯔꯤꯒꯤ ꯆꯥꯔꯖꯤꯡ ꯁ꯭ꯄꯤꯠꯁꯨ 90 ꯋꯥꯠ ꯑꯣꯏꯔꯦ ꯑꯗꯨꯒ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯑꯗꯨꯝ ꯐꯔꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯗꯨꯒ ꯃꯦꯗꯤꯌꯥꯇꯦꯛꯀꯤꯗꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯐꯔꯦ ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯃꯗꯨ ꯌꯥꯝ ꯕꯖꯦꯠ ꯂꯦꯚꯦꯜꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯦꯐꯣꯔꯗꯦꯕꯜ ꯑꯣꯏꯕ ꯆꯥꯡꯗ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯣꯟ ꯑꯃ ꯑꯣꯏꯌꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨꯀꯣ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯂꯥꯏꯛ ꯇꯧꯗ꯭ꯔꯒꯗꯤ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯒ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯂꯥꯏꯐ ꯇꯧꯕ ꯑꯗꯨꯒ ꯑꯈꯪ ꯈꯪꯗ ꯁꯨꯃꯥꯏꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯕꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯃꯇꯨꯡꯁꯨ ꯑꯗꯨꯝ ꯇꯧꯅꯤꯡꯕ ꯄꯣꯛꯅꯕ ꯑꯃꯁꯨꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯍꯥꯏꯇꯥꯔꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯕ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯕꯁꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯦ ꯑꯩꯒꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯑꯩꯅ ꯇꯧꯖꯔꯤꯕ ꯈꯔꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯄꯥꯝꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯔꯒꯀꯣ ꯑꯗꯨꯝ ꯃꯇꯨꯡꯗꯁꯨ ꯍꯦꯟꯅ ꯇꯧꯅꯤꯡꯕ ꯄꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗꯤ ꯒꯦꯃꯤꯡꯗ ꯉꯥꯎꯖꯥꯠꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯐꯔꯨꯛ ꯑꯗꯨꯝ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯕ ꯑꯗꯨꯝ ꯃꯤꯁꯦ ꯂꯩꯀꯣ ꯃꯈꯜ ꯃꯈꯜꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯦꯠꯅꯩ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯐꯣꯟꯒꯤ ꯀꯦꯃꯦꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ DSLR ꯀꯦꯃꯦꯔꯥ ꯄꯥꯏꯔꯒ ꯅꯠꯇꯕ ꯑꯗꯨꯝ ꯀꯦꯃꯦꯔꯥꯗꯒꯤ ꯐꯣꯟ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯒꯤ ꯑꯣꯏꯕ
ꯐꯖꯕꯁꯦ ꯂꯩꯕ ꯑꯣꯏꯔꯁꯨ ꯄꯥꯝꯕꯤꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝꯕ ꯐꯣꯇꯣ ꯀꯥꯞꯄꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯁꯩ ꯇꯥꯕꯒꯨꯝꯕꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯨꯅ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯀꯅꯥꯒꯨꯝꯕꯅ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯝ ꯄꯥꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝ ꯐ꯭ꯔꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕꯁꯤꯗꯤ ꯃꯥꯟꯅꯔꯣꯏ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯀꯔꯤꯝꯇ ꯑꯩꯅ ꯒꯦꯝ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯑꯗꯨ ꯇꯧꯕ ꯄꯥꯝꯃꯤꯅ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯤꯜ ꯇꯧꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯐꯤꯜ ꯇꯧꯅꯤꯡꯉꯥꯏꯁꯨ ꯀꯩꯝ ꯂꯩꯇꯦ ꯃꯁꯤꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝ ꯃꯤ ꯑꯃꯒ ꯃꯤ ꯑꯃꯒꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯟꯅꯔꯣꯏ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯁꯦ ꯑꯞꯗꯦꯠ ꯇꯧꯕꯗ ꯍꯦꯟꯒꯠꯄ꯭ꯔꯣ ꯍꯥꯏꯗꯣꯔꯤꯕ꯭ꯔꯣ ꯍꯥꯏꯔ ꯀꯩꯅꯣꯝ ꯍꯥꯏꯔꯤꯕ ꯍꯥꯏꯁꯦ ꯍꯣꯏ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯣꯟꯗꯨꯗ ꯑꯞꯗꯦꯠ ꯂꯥꯛꯑꯒꯗꯤ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯤꯒꯗꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯗꯨꯗ ꯑꯞꯗꯦꯠ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯃꯄꯥꯟꯗꯒꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯟꯁꯇꯣꯜ ꯇꯧꯁꯟꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯃꯛꯇꯤ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯃꯗꯨ ꯇꯧꯁꯟꯕꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄ ꯌꯥꯎꯏꯀꯣ ꯂꯩꯈꯤꯗꯕꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯑꯗꯨꯕꯨ ꯂꯩꯔꯛꯑꯒꯗꯤ ꯃꯗꯨ ꯀꯝꯄꯅꯤꯅ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯃꯇꯝꯗ ꯋꯥꯔꯦꯟꯇꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕ ꯃꯇꯝꯗ ꯃꯣꯏꯅ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤꯅ ꯑꯞꯗꯦꯠ ꯄꯤꯈꯤꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯅꯣꯏꯅ ꯃꯄꯥꯟꯗꯒꯤ ꯊꯥꯔꯠ ꯄꯥꯔꯇꯤ ꯇꯧꯖꯕꯗꯨꯅꯦ ꯑꯗꯨꯅ ꯁꯤ ꯌꯥꯔꯛꯇ꯭ꯔꯒ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯗꯦ ꯀꯥꯏꯅꯀꯣ ꯃꯣꯏꯅ ꯔꯤꯛꯁ ꯂꯧꯕꯤꯗꯕ ꯃꯣꯏ ꯋꯥꯔꯦꯟꯇꯤꯗꯨ ꯕꯣꯏꯠ ꯑꯣꯏꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯂꯩ ꯑꯗꯨꯅ ꯑꯞꯗꯦꯠ ꯇꯧꯕꯁꯤꯗꯤ ꯇꯧꯕꯗꯤ ꯐꯩ ꯑꯗꯨꯕꯨ ꯑꯞꯗꯦꯠ ꯂꯥꯛꯑꯀꯥꯟꯗꯇꯪ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯍꯥꯞꯆꯤꯟꯕꯁꯤꯗꯤ ꯑꯩꯗꯤ ꯍꯥꯞꯆꯟꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯌꯥꯎꯔꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗꯇꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯔꯤꯗꯅꯀꯣ ꯀꯩꯁꯨ ꯑꯅꯧꯕ ꯍꯥꯞꯄꯦꯅ ꯍꯦꯛꯇ ꯃꯌꯥꯝ ꯑꯃ ꯀꯥ ꯍꯦꯟꯅ ꯈꯦꯠꯅꯔꯒ ꯅꯨꯡꯉꯥꯏꯒꯗꯕꯁꯨ ꯂꯩꯇꯕꯅꯤꯅꯀꯣ ꯇꯣꯝꯕ ꯃꯩꯇꯩ ꯅꯨꯡꯉꯥꯏꯔꯤ ꯏꯌꯥꯝꯕ ꯑꯗꯨ ꯏꯌꯥꯝꯕ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯑꯣꯇꯣꯃꯦꯇꯤꯛ ꯑꯣꯐ ꯑꯣꯟ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯤ ꯏꯌꯥꯝꯕ ꯑꯗꯨꯒ ꯐꯣꯟ ꯐꯖꯅ ꯅꯝꯕꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯣꯐ ꯑꯗꯨꯝ ꯇꯥꯏꯌꯦ ꯁꯤ ꯃꯔꯝꯗ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯃꯁꯤ ꯁꯣꯐꯋꯦꯌꯔꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯩ ꯃꯃꯥꯡꯗ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯇꯧꯈꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯑꯗꯨꯝꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯩꯅꯣꯅꯦ ꯃꯁꯤꯒꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯤ ꯂꯥꯛꯄꯗ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯥꯛꯄꯗ ꯑꯝꯇꯪ ꯊꯤꯕꯤꯔꯣ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯁꯦꯠꯇꯤꯡꯗ ꯆꯪꯉꯀꯥꯟꯗ ꯁꯣꯐꯋꯦꯌꯔ ꯚꯔꯖꯟꯗꯨꯗ ꯑꯅꯧꯕ ꯑꯞꯗꯦꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯝꯇꯪ ꯊꯤꯗꯣꯛꯄꯤꯔꯣ ꯀꯔꯝꯕ ꯐꯣꯟ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯞꯗꯦꯠ ꯂꯩꯔꯝꯃꯒꯗꯤ ꯑꯝꯇꯪ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯌꯥꯕꯁꯨ ꯌꯥꯎꯕꯅꯤ ꯑꯗꯨꯒ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔ ꯑꯗꯨꯝ ꯌꯥꯗꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜ ꯔꯤꯄꯤꯌꯥꯔꯤꯡ ꯁꯦꯟꯇꯔꯒꯨꯝꯕ ꯑꯃꯗ ꯄꯨꯕꯤꯔꯦꯀꯣ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯁꯣꯐꯋꯦꯌꯔꯗꯣ ꯑꯝꯇꯪ ꯅꯧꯅ ꯕꯛꯁ ꯂꯩꯔꯤꯗꯣ ꯑꯝꯇꯪ ꯑꯅꯧꯕ ꯁꯣꯐꯋꯦꯌꯔ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯕꯤꯕ ꯑꯗꯨꯃꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯒꯗꯤ ꯐꯣꯟꯗꯨꯗꯒꯤ ꯗꯦꯇꯥ ꯈꯨꯗꯤꯡꯃꯛ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯁꯦꯞ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯐꯣꯇꯣ ꯚꯤꯗꯤꯑꯣꯁꯄꯨ ꯑꯣꯏꯔꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯑꯝꯇꯪ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯂꯣꯏ ꯁꯦꯡꯅ ꯂꯧꯊꯣꯛꯄꯤꯔꯒ ꯑꯝꯇꯪ ꯐꯦꯛꯇꯔꯤ ꯔꯤꯁꯦꯠ ꯇꯧꯊꯣꯛꯄꯤꯌꯣ ꯑꯗꯨꯒ ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯌꯣꯅꯣ ꯍꯥꯞꯄ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯌꯣꯅꯣꯁꯦ ꯑꯞꯗꯦꯠ ꯑꯅꯧꯕ ꯃꯥꯗꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯁꯦ ꯍꯧꯖꯤꯛꯀꯥꯟ ꯃꯥꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ 11 ꯑꯩꯈꯣꯏ ꯃꯃꯤꯡꯗꯤ ꯀꯥꯎꯔꯦ ꯀꯤꯠ ꯀꯦꯠ ꯂꯣꯂꯤꯄꯣꯞ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ 10 ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯩ ꯃꯈꯥ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯀꯨꯏꯈꯤꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯏꯔ ꯍꯥꯞꯄ ꯌꯥꯗꯕꯅꯤ ꯆꯨꯝꯃꯦ ꯑꯗꯣ ꯐꯣꯟꯗꯨꯗ ꯑꯞꯗꯦꯠ ꯇꯧꯕ ꯌꯥꯔꯒꯗꯤ ꯑꯗꯨ ꯇꯧꯊꯣꯛꯄꯅ ꯐꯔ ꯌꯣꯅꯣꯒꯨꯝꯕ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯌꯣꯅꯣꯗꯤ ꯌꯥꯝꯅ ꯂꯦꯇꯦꯁ ꯑꯣꯏꯕ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟ ꯈꯛꯇꯪ ꯌꯥꯕꯅꯦ ꯃꯥꯁꯦ ꯑꯗꯨꯝ ꯅꯧꯅ ꯑꯞꯗꯦꯠ ꯌꯥꯝ ꯇꯧꯕꯅꯦ ꯃꯥꯁꯦ ꯑꯞꯗꯦꯠ ꯇꯧꯈ꯭ꯔꯦ ꯏꯌꯥꯝꯕ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ ꯁꯤ ꯏ 3ꯅꯦ ꯑꯣꯏꯗꯣꯏꯅꯤ ꯍꯥꯏ ꯍꯣꯏ ꯑꯗꯣ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ ꯁꯤ ꯏ 3ꯁꯦ ꯍꯣꯏ ꯑꯗꯣꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯄꯥꯏꯕ ꯈꯣꯠꯄ ꯑꯗꯨꯃꯗꯤ ꯈꯪꯗ꯭ꯔꯤꯀꯣ ꯑꯩ ꯃꯃꯥꯡꯗ ꯑꯩ ꯃꯌꯥꯝꯗꯗꯤ ꯅꯣꯠ ꯁꯤ 3ꯁꯦ ꯀꯥꯎꯔꯦ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯦ ꯂꯨꯄꯥ 35,000 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯔꯦꯟꯖꯇ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯃꯇꯝꯗꯨꯗꯗꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯏꯗꯣꯛꯄ ꯂꯩꯈꯤꯕ ꯑꯗꯨꯝꯕ ꯐꯣꯟ ꯑꯣꯏꯅ ꯎꯈꯤꯗꯦ ꯇꯥꯈꯤꯗꯦ ꯑꯗꯨꯕꯨ ꯑꯗꯣꯝꯗ ꯊꯣꯛꯏ ꯍꯥꯏꯁꯦ ꯇꯣꯝꯕꯗ ꯊꯣꯛꯏ ꯍꯥꯏꯁꯦ ꯃꯁꯤꯃꯗꯤ ꯑꯩꯁꯨ ꯆꯞ ꯆꯥꯕ ꯑꯗꯨ ꯃꯔꯝꯗꯨ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪ ꯐꯦꯛꯇꯔꯤ ꯁꯦꯠ ꯇꯧꯊꯣꯛꯑꯒ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯌꯥꯕꯁꯨ ꯌꯥꯏ ꯔꯤꯌꯦꯜꯃꯤ P3 ꯄ꯭ꯔꯣꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯔꯤꯌꯦꯜꯃꯤ P3 ꯄ꯭ꯔꯣꯗꯤ ꯌꯥꯝ ꯐꯩ P3 ꯐꯥꯎꯕꯗ ꯃꯥꯒꯤ ꯚꯔꯖꯟ ꯃꯥꯁꯦ ꯑꯩꯗꯤ P3ꯗꯨ ꯂꯩꯔꯒ ꯑꯝꯇꯪ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯅꯕ ꯀꯩꯅꯣ ꯇꯧꯒꯦꯅ ꯑꯩꯁꯨ ꯑꯟꯕꯣꯛꯁꯤꯡ ꯇꯧꯒꯦꯅ ꯈꯜꯂꯝꯃꯤꯕ ꯐꯣꯟ ꯑꯃꯅꯤ ꯑꯗꯨꯝ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ ꯑꯜꯕꯔꯠ ꯔꯥꯏꯁꯟ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃ ꯑꯝꯇ ꯄꯤꯟ ꯑꯃꯠꯇ ꯄꯤꯟ ꯇꯧꯕꯤꯔꯣ ꯕ꯭ꯔꯗꯔ ꯍꯥꯏ ꯕ꯭ꯔꯗꯔ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ ꯄꯤꯟ ꯇꯧꯕꯁꯦ ꯌꯦꯡꯒꯦꯀꯣ ꯑꯩ ꯑꯝꯇꯪ ꯑꯩ ꯇꯧꯗ꯭ꯔꯤꯕ ꯑꯝꯇꯪ ꯌꯦꯡꯒꯦ ꯄꯤꯟ ꯇꯧꯔꯒ ꯑꯣꯀꯦ ꯑꯩ ꯄꯤꯟ ꯇꯧꯖꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯅꯧꯕ ꯆꯦꯅꯦꯜ ꯍꯥꯡꯕꯤꯕꯅꯤ ꯑꯩ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯑꯝꯇ ꯍꯣꯏ ꯑꯗꯨꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯂꯥꯏꯐꯁꯤꯗ ꯑꯩ ꯄꯤꯟ ꯇꯧꯖꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯛꯄ ꯁꯨꯃꯥꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅꯁꯤ ꯑꯗꯨꯝ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯁꯤꯗꯩꯁꯤꯗ ꯕ꯭ꯔꯣ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯣꯕꯥꯏꯜ ꯐꯣꯟ EMIꯗ ꯂꯧꯕꯗꯣ ꯖꯤꯔꯣ ꯏꯟꯇꯔꯦꯁ ꯇꯧꯔꯤꯁꯦ ꯕ꯭ꯔꯣꯗ ꯅꯣꯂꯦꯖ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯖꯤꯔꯣ ꯏꯟꯇꯔꯦꯁ ꯍꯥꯏꯁꯦ ꯍꯣꯏ ꯀꯩꯅꯣ ꯇꯧꯅꯤ ꯅꯣ ꯀꯣꯁ EMIꯗꯣ ꯍꯣꯏ
ꯂꯩꯕꯅꯤꯀꯣ ꯊꯥ 3ꯒꯤ 6ꯀꯤ ꯐꯥꯎꯕ ꯂꯩꯕꯅꯤ ꯃꯦꯛꯁꯤꯃꯝ ꯊꯥ 6 ꯐꯥꯎꯒꯤ ꯂꯩꯕꯅꯤ ꯑꯗꯣ ꯀꯥꯔꯗ ꯈꯨꯗꯤꯡꯃꯛꯇ ꯑꯣꯏꯗꯕꯅꯦ ꯁꯝ ꯀꯥꯔꯗ HDFC ꯀꯥꯔꯗ ꯒꯨꯝꯕ SBI ꯒꯨꯝꯕ ꯃꯥꯅ ꯄꯥꯔꯠꯅꯔ ꯑꯣꯏꯔꯤꯕ ꯕ꯭ꯔꯥꯟꯗ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯦ ꯑꯗꯨꯕꯨ ꯅꯣ ꯀꯣꯁ EMI ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯇꯧꯔꯒꯗꯤ EMIꯗ ꯂꯧꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ GST ꯌꯥꯎꯔꯛꯑꯦꯕꯀꯣ GST ꯌꯥꯎꯔꯛꯄꯗꯨꯗ ꯃꯃꯜꯁꯦ 18%ꯗꯣ ꯉꯁꯥꯏꯒꯤ EMIꯒꯤ ꯑꯦꯃꯥꯎꯟꯇꯨꯗ 2,000 ꯑꯣꯏꯇꯥꯔꯗꯤ 2ꯗꯨꯒꯤ 18% ꯑꯗꯨꯃꯥꯏꯅ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯣꯏ ꯑꯍꯥꯟꯕ ꯍꯦꯛ ꯂꯩꯕꯒꯤ ꯑꯣꯔꯗꯔ ꯇꯧꯕ ꯃꯇꯝꯗꯨꯗꯀꯣ 199ꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯐꯤ ꯑꯃꯗꯤ ꯀꯝꯄꯜꯁꯔꯤ ꯂꯨꯄꯥ 200 ꯑꯗꯨꯝ ꯐ꯭ꯔꯤꯗ ꯂꯧꯈ꯭ꯔꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯣꯏꯅ ꯅꯣ ꯀꯣꯁ EMI ꯅ ꯇꯧꯕꯅꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯃꯨꯛꯇꯗ ꯄꯨꯊꯣꯛꯑꯒ ꯂꯩꯕ ꯐꯔꯛ ꯇꯥꯕ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯗꯨꯝ ꯂꯩꯕ ꯌꯥꯏ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯒ Oppo K3 ꯁꯤꯒ Oppo K13ꯁꯦ ꯑꯩ ꯆꯞ ꯆꯥꯕ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯁꯦ ꯑꯩ ꯌꯦꯡꯗ꯭ꯔꯦ ꯑꯩ ꯆꯞ ꯆꯥꯅ ꯐꯖꯅ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯅꯤꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯣꯏꯅꯣ ꯍꯥꯏꯗꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯏꯂꯤꯌꯥ ꯀꯤꯡꯅ ꯚꯣꯂꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯜꯂꯦ ꯕ꯭ꯔꯣꯒꯤꯗꯣ ꯑꯩꯁꯨ ꯌꯥꯎꯈ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯏꯂꯤꯌꯥ ꯀꯤꯡꯅ ꯍꯥꯏꯔꯛꯏꯁꯦ ꯀꯩꯅꯣꯒꯤꯗꯣ ꯉꯁꯥꯏꯒꯤ OnePlus Nord C3ꯒꯤꯗꯣ ꯑꯣꯏꯗꯣꯏꯔꯥ ꯑꯩ ꯆꯞ ꯆꯥꯕ ꯀꯩꯅꯣ ꯑꯩ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦ 26Kꯅꯤ ꯏꯌꯥꯝꯕ ꯆꯍꯤ ꯑꯃ ꯈꯔ ꯍꯥꯏꯔꯛꯑꯦ ꯍꯥꯏ OnePlus Nord CE3 ꯂꯣꯟꯆ ꯇꯧꯈꯤꯕ ꯃꯇꯝꯗꯗꯤ ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯩ ꯆꯞ ꯆꯥꯕ ꯃꯃꯥꯡꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ OnePlus Nord CE4 ꯍꯥꯏꯅ ꯑꯅꯧꯕ ꯑꯃ ꯑꯅꯧꯕꯗꯤ ꯅꯠꯇꯦ ꯃꯥꯁꯨ ꯆꯍꯤꯃꯨꯛ ꯐꯥꯗꯦ ꯇꯧꯔꯝꯕꯅꯤ ꯑꯃ ꯂꯣꯟꯆ ꯇꯧꯈꯤꯕꯅꯤ ꯑꯗꯨꯃꯗꯤ ꯑꯩ ꯃꯌꯥꯝꯗ ꯑꯩ ꯃꯃꯥꯡꯗꯁꯨ ꯃꯤꯅ ꯍꯪꯉꯛꯈꯤꯕ ꯌꯥꯎꯕꯗ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯈꯤꯕꯅꯤꯀꯣ ꯃꯥꯒꯤ ꯄꯩꯁꯥꯗꯨꯒ ꯃꯥꯒꯤ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯑꯣꯏꯗꯕ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯗꯨꯒ ꯃꯉꯣꯟꯗ ꯄꯤꯔꯤꯕ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡꯗꯨꯒ ꯌꯥꯝ ꯀꯟꯅ ꯆꯥꯟꯅꯕ ꯑꯣꯏꯗꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯌꯥꯎꯒꯅꯤ ꯐꯣꯟꯁꯦ ꯀꯔꯝꯕꯅ ꯕ꯭ꯔꯥꯟꯅ ꯌꯥꯝꯅ ꯌꯣꯟꯕꯒꯦ ꯑꯗꯨꯒ ꯑꯐꯕ ꯕ꯭ꯔꯥꯟ ꯑꯃ ꯑꯅꯤꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯏꯌꯥꯝꯕ ꯐꯣꯟꯒꯤ ꯕ꯭ꯔꯥꯟꯁꯦ ꯃꯃꯥꯡꯉꯩꯗꯗꯤ ꯈꯤꯇꯪ ꯃꯅꯤꯡꯗ ꯕꯦꯛ ꯁ꯭ꯇꯣꯔꯤ ꯈꯤꯇꯪ ꯆꯠꯆꯒꯦꯕꯀꯣ ꯃꯃꯥꯡꯗꯗꯤ ꯑꯩꯈꯣꯏ MI ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯔꯦꯗꯃꯤ ꯍꯥꯏꯅ ꯂꯩꯕꯗꯣ ꯑꯗꯨꯝꯕ ꯐꯣꯟꯁꯦ ꯌꯥꯝꯅ ꯃꯥꯔꯀꯦꯠꯁꯦ ꯏꯟꯗꯤꯌꯥꯟ ꯃꯥꯔꯀꯦꯠꯁꯦ ꯃꯣꯏꯅ ꯄꯨꯔꯥ 50-60% ꯗꯣꯃꯤꯅꯦꯠ ꯇꯧꯔ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯆꯥꯡꯆꯠꯇ ꯆꯞ ꯃꯥꯟꯅꯅ Oppo Vivo ꯁꯨꯝꯕ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯂꯩ ꯑꯗꯣ ꯇꯁꯦꯡꯅ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯁꯣꯛꯀꯤꯡ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯄꯜꯁꯦ ꯃꯌꯥꯝ ꯌꯥꯝꯅ ꯄꯥꯝꯅꯩꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯅꯕ ꯄꯥꯝꯅꯗꯕꯗꯨꯅ ꯃꯔꯝ ꯑꯃꯅꯤ ꯑꯣꯚꯔꯑꯣꯜꯗ ꯏꯟꯗꯤꯌꯥꯟ ꯃꯥꯔꯀꯦꯠꯁꯤꯗ ꯑꯦꯄꯜꯒꯤ ꯃꯥꯒꯤ ꯃꯥꯔꯀꯦꯠ ꯚꯦꯂꯨꯁꯦ ꯌꯥꯝ ꯋꯥꯡꯈꯠꯂꯛꯑꯦ ꯑꯗꯨꯒ ꯁꯦꯝꯁꯪꯁꯨ ꯌꯥꯝ ꯂꯩꯅꯩ ꯑꯗꯨꯒ ꯑꯐꯕ ꯐꯣꯟ ꯕ꯭ꯔꯥꯟ ꯍꯥꯏꯇꯥꯔꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯦꯄꯜꯁꯤ ꯂꯩꯔꯦ ꯁꯦꯝꯁꯪ ꯂꯩꯔꯦ ꯑꯗꯨꯒ ꯋꯥꯟ ꯄ꯭ꯂꯁꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯧꯅ ꯊꯣꯛꯂꯛꯏꯕ ꯐꯣꯟ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯅꯊꯤꯡꯁꯦ ꯃꯥꯁꯨ ꯌꯥꯝ ꯐꯖꯅ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯄꯤꯔꯦ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤ ꯏꯌꯥꯝꯕ ꯃꯁꯤ ꯀꯝꯄꯅꯤ ꯐꯩ ꯐꯠꯇꯦ ꯍꯥꯏꯕ ꯂꯩꯇꯦ ꯀꯝꯄꯅꯤ ꯑꯃꯅ ꯂꯨꯄꯥ 15,000ꯒꯤ ꯆꯥꯡꯗ ꯌꯥꯝ ꯐꯕ ꯐꯣꯟ ꯂꯣꯟꯆ ꯇꯧꯕ ꯌꯥꯎꯏ ꯀꯝꯄꯅꯤ ꯑꯃꯅ 50ꯒꯤ ꯊꯥꯗ 30ꯒꯤ ꯔꯦꯟꯖꯇ ꯃꯣꯏ ꯇꯥꯔꯒꯦꯠ ꯑꯣꯗꯤꯌꯟꯁꯁꯤ ꯈꯦꯠꯅꯕꯅꯤꯅꯀꯣ ꯇꯥꯔꯒꯦꯠꯁꯦ ꯑꯗꯨꯝ ꯃꯣꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯦꯝꯁꯪꯒꯨꯝꯕ ꯑꯦꯄꯜꯒꯨꯝꯕꯁꯤꯅ ꯄꯨꯔꯥ ꯐ꯭ꯂꯦꯛꯁꯤꯞ ꯂꯦꯚꯦꯜꯗ ꯄꯩꯁꯥ ꯄꯥꯏꯕ ꯀꯥꯡꯕꯨꯁꯦ ꯇꯥꯔꯒꯦꯠ ꯇꯧꯕꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯦꯂꯤꯌꯟ ꯀꯤꯡ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯤ ꯍꯥꯏ ꯃꯥ ꯑꯣꯏꯗꯣꯏꯅꯤ ꯉꯁꯥꯏꯒꯤ ꯚꯣꯂꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯣꯀꯣ ꯚꯣꯂꯨꯝꯒꯤ ꯃꯥꯒꯤ ꯇꯦꯛꯇꯥꯏꯜ ꯑꯣꯏꯕ ꯃꯥꯒꯤ ꯕꯇꯟꯗꯣ ꯑꯗꯨ ꯌꯥꯗꯕꯩ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯕꯇꯟꯗꯣ ꯑꯗꯨꯝꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯝꯇꯪ ꯌꯦꯡꯊꯣꯛꯄꯤꯌꯨ ꯍꯣꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯉꯁꯥꯏꯒꯤ ꯁꯔꯚꯤꯁ ꯁꯦꯟꯇꯔꯒꯨꯝꯕ ꯑꯃꯗ ꯄꯨꯔꯒ ꯑꯝꯇꯪ ꯌꯦꯡꯊꯣꯛꯄꯤꯔꯒꯗꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯔꯅꯤ ꯕ꯭ꯔꯗꯔ ꯑꯩꯈꯣꯏꯁꯨ ꯌꯨꯇ꯭ꯌꯨꯕꯇꯩ ꯑꯣꯏꯅ ꯒ꯭ꯔꯨꯞ ꯋꯥꯆꯞ ꯌꯨꯇ꯭ꯌꯨꯕꯇꯤ ꯑꯣꯏꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯆꯪꯕꯤꯔꯣ ꯕ꯭ꯔꯗꯔ ꯌꯥꯎꯕ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯑꯩ ꯀꯣꯏꯁꯟꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯌꯨꯇ꯭ꯌꯨꯕ ꯑꯩ ꯆꯞ ꯆꯥꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯃꯌꯥꯝꯅ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯁꯦꯝꯁꯤ ꯍꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩ ꯁꯦꯝꯕꯗꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃꯗꯤ ꯂꯩ ꯑꯗꯨꯗ ꯑꯩꯒꯤ ꯌꯥꯎꯔꯒ ꯁꯦꯝꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯕꯨ ꯀꯔꯝꯕ ꯒ꯭ꯔꯨꯞ ꯑꯣꯏꯗꯣꯏꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨꯝꯕꯗꯤ ꯑꯩ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯗꯣ ꯑꯩ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯝꯕꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯥꯒꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯒ ꯑꯩ ꯂꯥꯏꯐꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯔꯀꯥꯟꯗ ꯂꯥꯏꯐ ꯑꯗꯨꯝ ꯇꯧꯔꯤꯉꯩ ꯃꯇꯝꯗꯗꯤꯀꯣ ꯃꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯂꯞ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨ ꯅꯨꯡꯉꯥꯏꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯡꯁꯦ ꯈꯔ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯃꯁꯤ ꯑꯩꯅ ꯃꯇꯝ ꯈꯔ ꯒꯦꯞ ꯂꯩꯔꯨꯕꯗꯨꯅꯗꯤ ꯁꯣꯏꯗꯅ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯁꯤ ꯃꯇꯨꯡꯗꯒꯤ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯏꯟꯇꯔꯦꯛꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇꯀꯣ ꯑꯗꯨꯝ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯗ ꯁꯤꯌꯔ ꯇꯧꯕ ꯌꯥꯕ ꯑꯗꯩꯗꯤ ꯆꯦꯅꯦꯜꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯕ ꯌꯥꯅꯕ ꯍꯣꯠꯅꯕꯗ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯒꯦ ꯁꯤꯝꯇꯪ ꯑꯗꯨꯒ ꯇꯣꯝꯕ ꯃꯤꯇꯩ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯍꯥꯏ ꯑꯩ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯇꯣꯝꯕ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯂꯥꯏꯐꯁꯦ ꯂꯣꯏꯔꯒ ꯆꯥꯒꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯇꯧꯔꯝꯕꯅꯦ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯌꯥꯝ ꯁꯥꯡꯅ ꯀꯨꯏꯅ ꯇꯧꯗꯧꯕ ꯃꯥꯟꯗ꯭ꯔꯦ
ꯑꯗꯨ ꯁꯨꯝ ꯂꯣꯏꯁꯤꯜꯂꯒ ꯑꯩ ꯁꯤ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯔꯅꯤ ꯆꯥꯗ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯝ ꯍꯧꯖꯤꯛ ꯂꯥꯏꯐꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯗꯨ ꯑꯩꯁꯨ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯨꯛ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯍꯥꯏꯅ ꯑꯝꯇ ꯍꯪꯖꯒꯦ ꯆꯥꯔꯒꯗꯤ ꯆꯥꯔꯦꯅ ꯀꯃꯦꯟ ꯑꯃꯇꯪ ꯑꯝꯇ ꯇꯧꯁꯟꯕꯤꯔꯣ ꯆꯥꯗ꯭ꯔꯒꯁꯨꯀꯣ ꯆꯥꯔꯒꯗꯤ ꯀꯩ ꯃꯊꯦꯜ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯅꯔꯤꯖꯥꯠꯅꯣ ꯃꯌꯥꯝꯁꯦ ꯑꯝꯇꯪ ꯈꯪꯃꯤꯟꯅꯁꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯚ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗ ꯑꯩ ꯁꯤꯝꯇꯪꯒ ꯍꯥꯏꯖꯍꯧꯒꯦ ꯑꯩ ꯃꯊꯪꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯨꯝ ꯑꯩ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯇꯔꯗꯦ ꯅꯨꯃꯤꯠꯁꯤꯒ ꯁꯟꯗꯦ ꯅꯨꯃꯤꯠꯁꯤꯒ ꯑꯩ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯄꯨꯡ 8:30 9 ꯁ꯭ꯋꯥꯏꯋꯥꯏꯗꯒꯤ ꯍꯧꯔꯒ ꯑꯩ ꯑꯗꯨꯝ 7 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯁꯤꯗ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯩ ꯍꯥꯏꯗ꯭ꯔꯒꯁꯨꯀꯣ ꯑꯗꯨꯗ ꯑꯩ ꯂꯥꯏꯚ ꯇꯧꯅꯕ ꯁꯣꯏꯗꯅ ꯑꯩ ꯈꯟꯖꯔꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯈꯟꯖꯔꯦ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯑꯩ ꯂꯥꯏꯚ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯃꯊꯪꯒꯤ ꯍꯞꯇꯥꯗꯁꯨ ꯁꯨꯝ ꯆꯪꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯏꯟꯇꯔꯦꯛꯁꯟ ꯑꯗꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯗꯨꯝ ꯑꯣꯏꯍꯟꯁꯦ ꯍꯥꯏꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯩ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯔꯛꯑꯦ ꯁꯥ ꯃꯥꯏꯕꯨꯝ ꯏꯌꯥꯝꯕꯒꯤꯗꯨꯗꯤ ꯌꯥꯝ ꯁꯥꯎꯕ ꯃꯤ ꯁꯥꯎꯅꯔꯛꯀꯅꯤꯕꯣ ꯑꯗꯨ ꯀꯧꯔꯝꯗꯦꯅ ꯋꯥꯔꯧꯅꯕ ꯁꯣꯏ ꯌꯥꯎꯔꯅꯤ ꯃꯗꯨ ꯉꯥꯅꯨꯁꯦ ꯄꯥꯛ ꯄꯥꯛ ꯆꯥꯔꯣꯏꯗꯕꯅꯤ ꯃꯁꯤ ꯌꯥꯝ ꯐꯠꯇꯕ ꯆꯤꯟꯖꯥꯛꯅꯦꯕ ꯐꯥꯒꯤ ꯇꯧꯕꯅꯦ ꯏꯌꯥꯝꯕꯒꯤꯗꯤ ꯌꯥꯝ ꯍꯥꯎꯕ ꯏꯟꯁꯥꯡ ꯑꯃ ꯆꯥꯔꯝꯃꯦ ꯇꯣꯝꯕ ꯃꯩꯇꯩꯅ ꯆꯥꯔꯤ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯉꯥ ꯑꯣꯏꯅ ꯇꯧꯔꯦ ꯁꯟꯗꯦꯒꯤ ꯑꯁ ꯃꯌꯥꯝꯁꯦ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯟꯅꯔꯝꯃꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ ꯑꯍꯥꯎꯕ ꯌꯥꯝ ꯆꯥꯏ ꯑꯩꯁꯦ ꯃꯌꯥꯝꯁꯦ ꯌꯨꯝ ꯊꯤꯔꯒ ꯀꯣꯏꯕ ꯑꯣꯏꯅ ꯂꯥꯛꯑꯒ ꯉꯁꯤꯅ ꯅꯣꯡꯃꯅ ꯑꯃꯗ ꯅꯣꯡꯃꯅ ꯑꯃꯗ ꯆꯥꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯁꯟꯗꯦ ꯅꯨꯃꯤꯠꯁꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯌꯥꯝ ꯊꯣꯡꯅꯕ ꯃꯑꯣꯡ ꯃꯥꯜꯂꯦ ꯕ꯭ꯔꯣ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯁꯤ ꯕ꯭ꯔꯣꯒꯤꯗꯃꯛꯇ ꯑꯗꯨꯅꯦ ꯐꯔꯣ ꯑꯩꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯈꯟꯕꯗꯤ ꯀꯩꯝ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯀꯩꯅꯣꯅꯤꯗ ꯀꯔꯤ ꯍꯥꯏꯅꯤ ꯃꯌꯥꯝ ꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩ ꯉꯁꯥꯏꯁꯨ ꯄꯟꯖꯈꯤꯕꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯂꯩꯔꯁꯨ ꯑꯩ ꯂꯦꯞꯄ ꯂꯩꯇꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯄꯁꯤꯡ ꯑꯗꯨꯝ ꯃꯌꯥꯝ 5ꯇꯪ ꯑꯣꯏꯔꯁꯨ 10ꯇꯪ ꯑꯣꯏꯔꯁꯨ ꯌꯦꯡꯕ ꯀꯥꯡꯕꯨꯁꯦ ꯑꯩ ꯑꯗꯨꯝ ꯃꯣꯏ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯄꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯏꯅꯣꯠ ꯑꯃ ꯏꯊꯤꯜ ꯑꯃ ꯐꯥꯎꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕ ꯄꯣꯛꯍꯜꯂꯤꯅꯦꯕꯀꯣ ꯑꯗꯨꯅ ꯀꯩꯁꯨ ꯊꯣꯏꯅ ꯑꯗꯨꯗ ꯈꯟꯕ ꯂꯩꯇꯦ ꯂꯥꯟꯁꯤꯅꯁꯨ ꯑꯣꯏꯗꯣꯏꯅꯦ ꯍꯥꯏꯌꯦ ꯁꯤꯡ ꯍꯣꯏ ꯕ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯥꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯕꯗ ꯄ꯭ꯂꯦꯠꯐꯣꯝꯁꯦ ꯐꯦꯁꯕꯨꯛꯀꯨꯝꯕꯗꯅ ꯍꯦꯟꯅ ꯃꯌꯥꯝꯁꯦ ꯊꯋꯥꯏ ꯌꯥꯎꯅ ꯑꯣꯟꯁꯤꯟꯕ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯑꯃ ꯎꯏꯌꯦ ꯃꯁꯦ ꯑꯗꯨꯅꯁꯨ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯋꯥꯈꯜ ꯃꯁꯤ ꯂꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯃꯤꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯔꯤ ꯑꯩ ꯍꯥꯏꯍꯧꯗ꯭ꯔꯦ ꯍꯣꯏ ꯑꯗꯨꯅꯦ ꯏꯌꯥꯝꯕ ꯑꯍꯥꯎꯕ ꯆꯥꯕꯁꯤꯗꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯑꯍꯥꯎꯕ ꯆꯥꯔꯝꯗꯥꯏꯗ ꯃꯌꯥꯝ ꯄꯨꯂꯞ ꯍꯧ ꯂꯤꯛꯄ ꯌꯥꯝꯕꯒꯤ ꯋꯥ ꯅꯠꯇꯅ ꯈꯖꯤꯛꯇꯪ ꯆꯥꯔꯁꯨ ꯑꯍꯥꯎꯕꯁꯦ ꯆꯥꯃꯤꯟꯅꯕ ꯍꯥꯎꯕꯅꯦ ꯑꯗꯣ ꯄꯨꯛꯇꯤ ꯊꯟꯗꯕꯅꯤ ꯆꯥꯔꯦ ꯕ꯭ꯔꯣ ꯏꯔꯣꯟꯕ ꯑꯣꯏꯅ ꯇꯧꯔꯦ ꯑꯁ ꯏꯔꯣꯟꯕ ꯆꯥꯅꯤꯡꯉꯤꯀꯣ ꯀꯨꯏꯔꯦ ꯏꯔꯣꯟꯕ ꯆꯥꯕ ꯐꯪꯗꯕꯁꯦ ꯑꯗꯨꯅ ꯑꯍꯥꯎꯕꯅꯤꯅꯦ ꯃꯩꯇꯩꯒꯤ ꯏꯟꯁꯥꯡꯅꯤꯅ ꯏꯔꯣꯟꯕ ꯀꯥꯏꯁꯦ ꯃꯤ ꯑꯇꯩ ꯖꯥꯇꯤꯅ ꯆꯥꯒꯦ ꯐꯪꯖꯕꯄꯣꯟꯇꯦ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝ ꯏꯔꯥꯡ ꯃꯇꯝ ꯂꯥꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨ ꯑꯃ ꯑꯇꯣꯞꯄ ꯀꯥꯡꯕꯨꯗꯣ ꯃꯣꯏꯗꯤ ꯏꯔꯣꯟꯕ ꯁꯤꯡꯖꯨꯒ ꯆꯥ ꯐꯪꯖꯗꯗꯅ ꯋꯥꯔꯕꯅꯦ ꯃꯣꯏꯁꯦ ꯃꯣꯏ ꯆꯥꯗꯤ ꯆꯥꯅꯤꯡꯉꯤꯀꯣ ꯍꯩꯗꯤ ꯍꯩꯇ ꯃꯣꯏꯅ ꯇꯧꯔꯒꯅ ꯍꯦꯛ ꯍꯥꯎ ꯌꯥꯗꯕꯗꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏ ꯆꯥꯕ ꯐꯪꯖꯗ꯭ꯔꯕ ꯏꯟꯁꯥꯡ ꯉꯥꯛꯇꯅꯤ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯎꯇꯤ ꯊꯣꯡꯕꯒꯁꯦ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯣꯏ ꯐꯪꯖꯕꯄꯣꯟꯇꯦ ꯃꯣꯏꯒꯤ ꯎꯁꯣꯞꯀ ꯃꯣꯏꯁꯨ ꯍꯧꯖꯤꯛꯀꯥꯟ ꯃꯃꯥꯡꯉꯩ ꯃꯇꯝ ꯈꯔ ꯃꯃꯥꯡꯗ ꯑꯩꯅ ꯈꯪꯖꯕꯗ ꯃꯣꯏꯁꯨ ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯂꯨꯍꯣꯡꯕꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯕꯥꯃꯣꯟꯒꯁꯦ ꯅꯦꯛꯑꯒ ꯉꯥ ꯑꯇꯣꯏꯕꯤ ꯎꯇꯤꯒꯨꯝꯕ ꯁꯨꯝꯕ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯟꯁꯥꯡ ꯊꯣꯡꯍꯜꯂꯒ ꯃꯣꯏꯁꯨ ꯆꯥꯏꯑꯦꯕꯀꯣ ꯃꯣꯏꯁꯨ ꯄꯥꯝꯖꯕꯗꯣ ꯑꯗꯣ ꯃꯣꯏꯅ ꯍꯦꯛ ꯇꯧꯔꯗꯤ ꯍꯥꯎꯁꯨ ꯌꯥꯗꯕ ꯑꯩꯁꯨ ꯍꯩꯇꯕ ꯑꯗꯣ ꯃꯣꯏꯁꯨ ꯐꯪꯗꯕꯩ ꯀꯨꯏꯔꯕꯅꯦ ꯆꯥꯕ ꯐꯪꯗꯕꯅꯦ ꯑꯗꯨ ꯑꯩꯁꯨ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯌꯥꯝ ꯀꯜꯂꯛꯑꯦ ꯏꯔꯣꯟꯕꯒꯁꯦ ꯑꯁ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯕꯅꯤꯅ ꯎꯇꯤ ꯑꯣꯏꯅ ꯇꯧꯔꯦ ꯎꯇꯤ ꯑꯣꯏꯅ ꯆꯥꯔꯦ ꯍꯥꯏꯌꯦ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯀꯩꯅꯣ ꯕ꯭ꯔꯗꯔ ꯕꯥꯔꯃꯣꯟ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯍꯥꯏꯔꯦ ꯂꯥꯏꯁ꯭ꯔꯝꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟꯗꯁꯨ ꯂꯥꯏꯁ꯭ꯔꯝ ꯁꯥꯒꯩꯁꯦ ꯂꯩꯕ꯭ꯔꯥ ꯑꯩꯗꯤ ꯇꯥꯗ꯭ꯔꯤ ꯑꯗꯨ ꯎꯇꯤꯁꯦ ꯌꯥꯝ ꯄꯥꯝꯕ ꯏꯟꯖꯥꯡꯅꯤꯀꯣ ꯑꯩ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯏꯟꯖꯥꯡꯅꯦ ꯍꯥꯏꯇꯥꯔꯦ ꯎꯇꯤꯁꯦ ꯃꯩꯇꯩꯒꯤ ꯏꯟꯖꯥꯡꯗ ꯑꯥꯏꯐꯣꯟꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗꯀ ꯒꯦꯃꯤꯡ ꯀꯔꯝꯕꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯌꯦ ꯃꯩ ꯌꯦꯡ ꯇꯥꯔꯗꯤ ꯑꯥꯏꯐꯣꯟ ꯑꯗꯨꯝ ꯍꯦꯜꯂꯅꯤ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯀꯣ ꯑꯗꯣ ꯑꯇꯥꯡꯕ ꯑꯦꯟꯗ꯭ꯔꯣꯏꯗꯀꯤꯗꯤ ꯒꯦꯝ ꯁꯥꯟꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯕ꯭ꯂꯦꯛ ꯁꯥꯔꯛ ꯀꯥꯏꯅ ꯂꯩꯗꯥꯏꯅꯦ ꯑꯃ ꯑꯦꯁ ꯑꯦꯁ ꯑꯥꯔ ꯑꯣ ꯖꯤ ꯀꯥꯏꯅ ꯂꯩꯗꯥꯏ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯀꯣ ꯑꯗꯨꯒ ꯑꯦꯟꯗ꯭ꯔꯣꯏꯗꯇꯒꯤꯗꯤ ꯑꯩ ꯁꯨꯝ ꯌꯦꯡꯕꯗ ꯑꯣꯚꯔꯑꯣꯜꯗꯗꯤ ꯉꯁꯥꯏ ꯑꯥꯏꯐꯣꯟꯅꯗꯤ ꯈꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯁ꯭ꯌꯥꯝ ꯍꯥꯏꯕ ꯏꯌꯥꯝꯕꯅ ꯍꯥꯏꯁꯦ ꯐꯣꯟ ꯑꯅꯧꯕ ꯂꯩꯔꯝꯗꯥꯏꯗ ꯏꯅꯥꯎꯗ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯏꯅꯥꯎꯅ ꯑꯟꯕꯣꯛꯁꯤꯡꯁꯨ ꯏꯅꯥꯎꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯣꯏ ꯌꯥꯝ ꯐꯕ ꯑꯁ ꯀꯩꯅꯣꯅꯦ ꯑꯌꯥꯝꯕ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯑꯩ ꯁꯖꯦꯁ ꯇꯧꯖꯔꯛꯀꯦ ꯃꯇꯝꯗꯨꯗ ꯂꯩꯔꯝꯗꯥꯏꯗꯨꯗꯀꯣ ꯃꯥꯔꯀꯦꯠꯇ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯀꯔꯝꯕ ꯐꯣꯟ ꯍꯦꯟꯅ ꯐꯔꯤ ꯑꯗꯨꯒ ꯀꯔꯝꯕ ꯐꯣꯟ ꯍꯦꯟꯅ ꯑꯌꯥꯝꯕꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩꯅ ꯈꯪꯕ ꯁꯣꯏꯗꯅ ꯑꯩ ꯑꯗꯨꯝ ꯃꯇꯦꯡ
haigedra kamai haini ai akhangbodo ai knowledge share tawjage haitare hoi adu yambase kai lamdaino oidoino haiba yaradi haibiro ai kemta haibada kemta problem kem leite ai saiton dagi ni ko saiton aina mayam tarabra tadibra khangde tabasu yaramani kha tuin banbagi ngasai hanade yang pakangol dim taramani ko saiton aina lamam leibane adugi lamdu daini adu aidokpata kemta problem leite reels na ayamba pambadong su tawi adunani hoi adune reels pamba haije pambdi nataba masise kogi mind trip makhalamne haitare lang thakpa makhalamne haitare ai wakhan se kaino kan reels se ai ju mangai ba dum minute amtang reels amtang yenge kan chang ubse nungai ba thak scroll to mathang amu thak thak nungai tra amu thak 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 scroll to bosida ida pung ama ani je khangau lau de ta adom da hekta yeng ko es phana kuile me kan aduna minute ama mong di minute ama man ba minute ama do humpu yeng chala dum pung ama sakre na ko adum basuna su oidune aduna aigi wakhan di aigi reels tu dum tak 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 toroga humpurak ta pung ama matam ju khangau da ba kana ba informative oiba knowledge full oiba dum po chu ama ta yaw yaw de ba ko adu hoi nga ki entertainment ki nungai aduga adu yeng de suk pudai di youtube ta minute 35 pungkhai ma kana ba topic ma ina yeng ba lairik ki matang da bo so ma boi ta su yenga adu tok loraga thamjalaga to pathabam to adu ni na ai yam kana brain khansa bai tare madu mayam gi wa khan kari leibno adu mu de khangdre brother I di BSNL fiber fareda brother hai BSNL gi fiber su fai Manipur da hujik ayamba mafam khudimak ta yawdaba se problem ka su le ngai leite adu khoi sing hai ta khoi dai da BSNL gi yawde ba adu khoi gi Jio gi air fiber the Airtel air fiber ga leibe du adu ba cable do tingak ta su anywhere home of the install to ga sina bhai dana adu du gi ai su Jio gi air fiber am install to chale yum da ko adu main taw adu na ni phaba gi din phagani V na tang thai yamba Samsung S25 SC battery kamai tawi hai S25 se S25 se chapchaba I masing khangre bo battery chapchaba ai han yengi boy ta so kaw re duna oro bi ro dum tang di ka oi bno do chapchaba khangre du ma ge battery do lik khali amuni 4500 dai bo gi range so ai amuni 5000 ni sunga yo moy adu 5000 yodre hai tar ga so 4500 oi tar ga su numit chupade dum chakani maram di mo di yaw processor do yamna performance bano to ba battery na power efficient oi ba processor ba optimize to ba dan to ba ni na ko my battery dum khang ne hai tar aduga kuman sketcher na mo hai je Samsung gi S series ga iPhone ga camera gi matang da kitang haibiro hai camera gi matang je Samsung gi S series se flagship series ni ko adubu video number gi oita ga di iPhone fare iPhone gi video number de iPhone gi lamba je jibo leiti hai tare am seng na hai ba aduga atop atop camera photo ka pa gumba dai di atop atop koi gi b-roll number na leidana ko dai di koi gi asai gi zoom toba adugumba mayam du yeng tara ga di kaino na Samsung na fa duni tomba maitai na kumbi moirang somda oidora yamba hai hoi akhoi se kumbi kendra di chingi dubu kumbi ga khoi se totally line se mana de moina mo topa line amda chat khre khoi ga som kumbi moirang da ge khoina moirang lai thangjing lai harau bai chat pado adugi lambi du chalaga na kumbi rom chakhi doine ba khoi gi chat ke har ga di somni la su yai dubu khoi gi chat ke hai ta di moirang lam khai de ge Churchanpur chat thi bai lambi se main road se asida la ga khoina mu se du de jang doine aduna khoi gi je kitang moi ga se lambi se phak oine dubu kumbi kendra di oiba adumai oi chumme khangbi ni do brother ID phone di 5G phone Vivo ni brother kaman tawgi hai Vivo or su kesu kai de 5G phone hojiki matam da khwadi latest oiba dugumba network ki keno support tawri bani na ko 5G ki sinaba yari bani na kesu problem kan ngai lengai leke ayam bana di khoina phone painari base mi mi gi pamjaba khenaba budi khara dum lai adu maru na khoin phone pai je phone tawba khoi wari watai sanaba yaba ading ha kwara matamda koina video yengba natragane sei taba yaba adagi koigi ekagumba thabak mafam amda hek chathokpa matamda yam memorable oiba photo ama click toba adum badu yara loire adu da koi hekta pa khangde ai yoina ai gi wakhlone masim yamna yaning ba yaning dabadi khangde lupa la ani om biraga phone do lairu bagi kisu thadokpa ai value laitabra haina madu maramdi madu gi sinabam do ingon da laite adu sinabam do lairaga dei laibi ai adu dei hena tanga su laibi ai adu sinabam laitaba du dai koigi
पैसादो दोमदा थादबदो अदोमदा मांगहलगा थंबदो अदुदो आई पामजदब हाइतारे अदुमाइननी अदुना पाइबो फोन दो कैसु प्रॉब्लम लेरो एन खले फरुक खाना कोक्तानी साइटोन सी है कोक्ता गदी नक नै कोक्ता दि नत्ती को फरुक कोक्ता हाइसिना तोंगान बलम अमनी अदुगा साइटोन हाइसिना तोंगान बलम अमनी साइटोन से खंग मीसो यावरंगनी खंगदबसु दुम म्याम अम लेरंगनी को मणिपुर से लम याम चावी अदु साइटोन से हम टॉप टॉप कइनो अमनी ममांगैदि याम कुइरबा लम अमदी ओइरे याम खुंदारकपा कुइरबा लम अमदी ओइरे को मदुगी हिस्ट्री से याम सांगरे मदु मसिदा ngasi live se maram du sana da rain khalle aduna ai hairoi ge du ai aina khangba khara sule aduga kitang tongan ba lam ani ni haitar yamba nongma lake khangna si hai ya ye tomba lao dum khangna si kesu kai ba lekte koi sakamai khangna ba da maru pang tina ba khangna chana ba sing yam lai bai se nungai ba khalam ni no ko adum kesu kai ba lekte ai ge wakhan de 25k muk se adum channa ba ya re khalle yam ban haire ji ko yam chuma wa pham ni yamba ekoi adum lupa lising kun mai ren se lai ba je camera su dum ayam phare battery su dum khange phone to khot ba nga sai hai ma yam loina mak yare adu hena kayam kari scenario ni ko aduna adu da paisa me ama mang re saruk pudi adu gi chang da ai su dum adu chang da na phayena adu khan ju khala aduna video sem matam da ya matam adu ho gi range manung da lai bane lupa lam lo yo gi ta iphone lai ba ngam ba gi mi ama gi da mak ta di specification da phaya phatita yeng da su dum lai da su yare bhai dum pha le hamne flagship level da lairo pot ami lag on pisalak pai je ko maman tang ga loi phani habu di leite adu akhoi di maman alik padu da apha thirak pani da ko aduna albert laisam na brother noi ki irang kamaina tawrige haye irang se ke noni khoi gi haise waro biar wai se waro biya de ya ba hai ga na wai ga ai ta samdok se ke ko noi ge je khoi khatai na te ma yam puna makine ba Manipur pumbagi ne batau dise aduna irang di hojike wena di am pare Manipur da ihan hana irang thoga koi gi mi mari moi gi sidana ga tawgi ba do khoi dudani adui matung da nongoi kharani kapna ram adui matung dai kapna kidaba duna sukai ba se sahi le sang sitlak pa se amuk ta kapna kidra hai tare maram di khoi du da lakhiba ai maming paningi hai tare khoi Maha regiment aduga CRPF ki battalion ama le number khangai pa 169 battalion ki ko moi company khara dai di moi battalion khala ki yamna ai wakhan de moi gumba talem tare Manipur rang thom da bu ya hai tare moi hek lak pa da ki akhoi rom side ta su nong moi amata ka pa yaroi ado moi rom side ta su nong moi amata ka pa yaroi thing kan da ani mak se amata ka na handana yam santi win tham gi bai tare noi su noi gi asinge mafam ji henjalak pa yaroi noi mai te gi jaga na have to cry bong ta oi na moi rom sak ta moi da su moi gi jaga kai no hang adu si da ne si de henjalak pa yaroi phajana control to ki ba adu gumba kanggu ni aduna अदुमाइना मणिपुर की मफम खुदिमक लाइक सेंट्रल फोर्स सिंह अदुगी थबक तुमक तौरम तारदी इरान थोई मीसु सिरोय अदुम साथी होइना अदुम होजिक फिबम उमदा लेरम बया हाय तारे अदुगी थबक तो तौरक्ता बिदा मिचंग मिखाइ नाइरक पदैने बा तोप लमसिंग द ओम चही चुप कामना लेगिदो अदो खोइगी ददी याम तौगिदे अदु याम फ थागनिंगाइ नि ai moi do ai moi मिचंग चंगबै वाना ते अदु मोइना तौरम थबक तो अफब तौरम दादी फैयना हाइबदो ai जु मियोय बा मोइना हाइबम थोकप्राइना हाइबय वन साइटोन थौबा लेकाय दा इमानबा लेब्रो हाय होय दुम लेरमगनी थौबा लेकाय हाइजे तसिंगबदि थौबा लेकाय हाइदबनि को मरमदि अइना मसि डिफेंड तबय वा नतेबा अदाय दो कोइ साइटोन अवांग लेकाय असोम साइटोन कायना खंगनैयेबो को अदो मोइना नौना तोनजन बोरमगने बदाय बदाय तादि थौबा लेकाय कोबा लेरमोय अदुम मीना खरा दुम हाइनबदि दुम ताबा अदो साइवाइ जने सबजाबदि खंगदबा अदु ओइदुनि अदाय जगादो ओइदुनि अइना खलिसे ओइदुनि बदा मणिपुर दी इरांग नाम तौरिगे ब्रदर मणिपुर दी इरांग कमाना तौरिगे ब्रदर हाय अल्बर्ट लाइसम ना ब्रदर मणिपुर इरांग कमाय तौरिगे या ब्रदर अल्बर्ट लाइसम से कनो ओइदिरा कोइ मणिपुर की मपान की हाय तारे को कोइ असम दा त्रिपुरा दा दुगा टॉप स्टेट दा लेबा कोइ चिनाव सिंग मैते ओइदिरा आई सबसाबा खंगदे मणिपुर की इरांग लोइबा नाइदे अदुगो इरांग से लोइबा नाइदे हायदना हिंगदबदि आतमनिना mayam ji ko koi kai haini masa masa gi sinpham ju lepa yadam ni adu gai roi na dum chatli hai tare saiton bazar gi singju yam haubani hai haubani ai jo khra pam ni hai tare maitei gi weba koi gi cha thak se singju gumba bora gumba sai adum ba makhal makha chau chau adu ada leidana momo kai ka se yam kana pam mi ma oide ba ko adum po to ne hena chani nge pam mi
ꯍꯥꯎꯕꯅꯦꯁꯨ ꯆꯥꯔꯦ ꯑꯩ ꯈꯪꯉꯤ ꯃꯍꯥꯎ ꯈꯪꯉꯝꯃꯤꯁꯦ ꯌꯥꯝ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯑꯝꯃꯒ ꯆꯥꯔꯝꯃꯅꯤ ꯑꯗꯨꯅ ꯃꯃꯤꯡ ꯃꯁꯛ ꯃꯍꯥꯎ ꯀꯥꯎꯔꯝꯗ꯭ꯔꯤꯁꯦ ꯁꯤꯡꯒꯖꯤꯠ ꯃꯉꯥꯡꯅ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯌꯥꯡꯒꯤ ꯃꯣꯕꯥꯏꯜ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯃꯌꯥꯡꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯟꯕꯣꯛꯁꯤꯡ ꯑꯃꯗꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨ ꯁꯨꯝ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯕ꯭ꯔꯣꯒꯤ ꯌꯨꯇꯨꯕ ꯂꯥꯛꯄꯗꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯂꯣꯟ ꯈꯪꯕꯅꯤꯅ ꯍꯥꯏ ꯍꯣꯏ ꯃꯁꯤ ꯀꯩ ꯍꯥꯏꯅꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯑꯩꯅꯁꯨ ꯈꯟꯖꯕꯗꯣ ꯑꯁꯨꯃꯥꯏꯅꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯍꯤꯟꯗꯤꯒꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯃꯌꯥꯝ ꯑꯃ ꯑꯟꯕꯣꯛꯁꯤꯡ ꯔꯤꯚꯤꯌꯨ ꯇꯧꯕ ꯂꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒꯤ ꯏꯃꯥꯔꯣꯟꯗ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯤꯒ ꯃꯣꯏ ꯃꯤ ꯑꯇꯣꯞꯄꯒꯤ ꯃꯔꯣꯟ ꯑꯃꯗ ꯍꯥꯏꯔꯛꯄ ꯍꯥꯏꯕꯁꯤꯒ ꯈꯪꯉꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯂꯧꯁꯤꯟꯕ ꯉꯝꯕ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯑꯩꯒꯤ ꯄꯥꯝꯖꯕ ꯑꯩꯅ ꯈꯪꯖꯕ ꯈꯤꯇꯪ ꯈꯔꯗꯪ ꯁꯤꯌꯔ ꯇꯧꯒꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤꯕ ꯆꯦꯅꯦꯜ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤ ꯌꯦꯡꯕꯤꯕ ꯍꯥꯏꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯃꯥꯏꯀꯩꯗꯁꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯇꯣꯝꯕ ꯃꯩꯇꯩꯅ ꯏꯌꯥꯝꯕ ꯔꯦꯗꯃꯤ 14 ꯄ꯭ꯔꯣꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯐꯣꯟꯅꯣ ꯍꯥꯏ ꯑꯩꯅ ꯔꯦꯗꯃꯤ 14ꯁꯦ 14 ꯁꯦꯔꯤꯁꯇꯤ ꯑꯩ ꯉꯔꯥꯡꯁꯨ ꯑꯩ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯀꯃꯥꯏ ꯇꯧꯕ ꯐꯣꯟ ꯑꯣꯏꯖꯥꯠꯅꯣ ꯌꯦꯡꯉꯝꯕꯅꯤꯀꯣ ꯑꯗꯨꯝ ꯐꯣꯟꯗꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯒꯗꯤ ꯌꯥꯝ ꯐꯔꯦ ꯍꯧꯖꯤꯛꯀꯥꯟ IP67ꯒ ꯄꯤꯌꯦ ꯃꯣꯏꯁꯨ ꯑꯗꯨꯒ ꯃꯣꯏꯒꯤꯁꯨ ꯁꯣꯅꯤꯒꯤ LYT ꯁꯦꯟꯁꯔꯒ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯗ ꯃꯣꯏꯒꯤꯁꯦ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯕ ꯕ꯭ꯔꯥꯟ ꯑꯃꯈꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯀꯨꯏꯁꯜꯂꯛꯑꯀꯥꯟꯗ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯄꯤꯔꯛꯄ ꯃꯇꯝꯗ ꯃꯣꯏꯅ ꯈꯪꯅ ꯇꯧꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥꯒꯨꯝꯕꯁꯦ ꯃꯌꯦꯛ ꯁꯦꯡꯕ ꯍꯟꯊꯍꯟꯅꯕꯒꯤ ꯑꯃꯈꯛ ꯊꯕꯛ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯃꯇꯨꯡꯗ ꯂꯥꯛꯄ ꯂꯣꯟꯆ ꯇꯧꯔꯛꯀꯗꯕ ꯐꯣꯟꯁꯦ ꯁꯤꯠꯅꯕꯒꯤ ꯑꯗꯨꯝꯕ ꯑꯃ ꯇꯧꯋꯦꯕꯀꯣ ꯀꯝꯄꯅꯤ ꯕ꯭ꯔꯥꯟ ꯈꯨꯗꯤꯡꯃꯛꯇꯤ ꯇꯧꯋꯦ ꯑꯗꯨꯕꯨ MIꯁꯤꯅ ꯍꯦꯟꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯍꯤ ꯈꯔ ꯐꯥꯖꯤꯜꯂꯛꯄꯗ ꯐꯣꯟꯒꯤ ꯃꯌꯦꯛꯁꯦ ꯁꯦꯡꯉꯛꯇꯕ ꯍꯥꯟꯅ ꯂꯩꯕ ꯃꯇꯝꯗ ꯂꯩꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯑꯩ ꯃꯁꯤ MIꯒꯨꯝꯕ ꯐꯣꯟꯁꯦ ꯑꯩ ꯔꯤꯀꯃꯦꯟ ꯁꯨꯡꯇꯧ ꯇꯧꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩ ꯋꯥꯈꯜ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯏꯌꯥꯝꯕ ꯁꯦꯝꯁꯪ S25 or iPhone 16 ꯁꯦ ꯀꯔꯝꯕꯅ ꯂꯩꯕꯅ ꯐꯒꯗꯒꯦ 25 iPhone 16 ꯃꯃꯜ ꯑꯃꯁꯨꯡ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯌꯦꯡ ꯇꯥꯔꯗꯤ ꯑꯩ ꯑꯅꯤꯁꯤꯃꯗꯨꯗ ꯑꯩ iPhone 16 ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯖꯒꯦ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯅꯣꯔꯠ ꯗꯦꯜꯂꯤꯗ ꯃꯦꯗꯤꯀꯦꯜ PhD ꯄꯥꯝꯃꯦ ꯕ꯭ꯔꯗꯔ ꯁꯥꯎꯅꯨꯀꯣ ꯑꯗꯨꯒꯤ ꯁꯨꯝ ꯍꯥꯏꯕꯅꯤꯀꯣ ꯕ꯭ꯔꯗꯔ ꯍꯥꯏ ꯇꯝꯃꯤ ꯍꯥꯏꯗꯣꯏ ꯃꯥꯜꯂꯦꯀꯣ ꯅꯣꯔꯠ ꯗꯦꯜꯂꯤꯗ ꯑꯣꯀꯦ ꯃꯦꯗꯤꯀꯦल ꯇꯝꯕ PhD ꯑꯩ ꯆꯞ ꯆꯥꯕ ꯃꯦꯗꯤꯀꯦꯜꯒꯤ ꯐꯤꯜꯁꯤ ꯀꯔꯤ ꯇꯥꯝꯁꯦ ꯀꯔꯤ ꯀꯧꯕꯅꯣ ꯀꯔꯝꯕ ꯀꯣꯔꯁꯅꯣ ꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯨ MBBS ꯇꯝꯃꯤ ꯗꯣꯛꯇꯔ ꯇꯝꯃꯤ ꯁꯤꯃ ꯈꯪꯉꯦꯀꯣ ꯑꯗꯩꯗꯤ BSc ꯅꯔꯁꯤꯡ ꯇꯝꯃꯤ ꯀꯥꯏꯅꯒ ꯅꯔꯁꯤꯡꯒꯤ ꯁ꯭ꯇꯥꯏꯜꯁꯤꯗ ꯑꯗꯨ ꯅꯠꯇꯕꯁꯨ ꯀꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯂꯥꯏꯟꯗꯁꯨ ꯃꯌꯥꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯆꯞ ꯆꯥꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯐꯕ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄ꯭ꯔꯣꯐꯦꯁꯟ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗꯀꯣ ꯈꯔ ꯑꯩꯅ ꯂꯧꯈꯠꯄ ꯌꯥꯏ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯤꯑꯣꯏꯕꯅ ꯑꯁꯦꯡꯕ ꯄ꯭ꯔꯣꯐꯦꯁꯟ ꯁꯤꯟꯐꯝ ꯑꯣꯏꯅ ꯂꯧꯕꯁꯦ ꯑꯩꯅ ꯃꯌꯥꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯗ ꯑꯩ ꯈꯔ ꯍꯥꯏꯖꯒꯦꯕ ꯑꯍꯥꯟꯕꯗ ꯑꯣꯖꯥ ꯑꯣꯏꯕꯁꯦ ꯑꯣꯖꯥ ꯑꯣꯏꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤꯕꯨ ꯑꯐꯕ ꯂꯝꯕꯤꯗ ꯄꯣꯔꯛꯅꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥ ꯌꯥꯎꯗꯗꯤ ꯀꯩꯝ ꯌꯥꯗꯦꯀꯣ ꯑꯩ ꯏꯁꯥꯃꯛ ꯑꯣꯖꯥ ꯑꯣꯏꯔꯝꯃꯦ ꯑꯗꯨꯅ ꯑꯩ ꯑꯣꯖꯥꯒꯤ ꯃꯒꯨꯟꯁꯦ ꯑꯩ ꯐꯖꯅ ꯈꯪꯉꯦ ꯍꯥꯏꯇꯥꯔꯦ ꯑꯅꯤꯁꯨꯕꯗ ꯃꯦꯗꯤꯀꯦꯜ ꯂꯥꯏꯟꯗ ꯂꯩꯕꯁꯦ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯤꯕꯨ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯂꯥꯏꯗꯧꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯁꯦ ꯀꯟꯕꯤꯕ ꯉꯝꯃꯦꯅ ꯂꯥꯏꯒꯨꯝꯕꯅꯤ ꯍꯥꯏꯅꯔꯤꯅꯦꯕ ꯗꯣꯛꯇꯔꯁꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯅ ꯈꯟꯖꯕꯁꯦ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯇꯧꯔꯤꯕ ꯐꯥꯔꯃꯔꯁꯤꯡꯁꯦ ꯃꯤꯑꯣꯏꯕꯒꯤ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯄꯨꯊꯣꯛꯏꯕ ꯀꯥꯡꯕꯨꯁꯦ ꯃꯁꯤꯁꯦ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟ ꯍꯥꯟꯕ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯐꯥꯔꯃꯔꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔꯒꯤ ꯀꯩꯅꯣ ꯄ꯭ꯔꯗꯛ ꯄꯨꯊꯣꯛꯏꯕꯁꯤꯡꯁꯦ ꯑꯗꯨꯅ ꯑꯍꯨꯝꯁꯤꯃꯗꯤ ꯑꯩꯅ ꯌꯥꯝ ꯔꯦꯁꯄꯦꯛ ꯇꯧꯖꯕ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯟ ꯉꯥꯛꯇꯅꯤ ꯑꯇꯩꯁꯤꯗꯤ ꯃꯇꯝꯒꯤ ꯆꯥꯎꯈꯠꯂꯛꯄ ꯃꯇꯨꯡ ꯏꯟꯅ ꯗꯔꯀꯥꯔ ꯇꯥꯔꯛꯄꯩ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ ꯂꯩꯇ꯭ꯔꯁꯨ ꯌꯥꯕ ꯑꯃꯔꯣꯝꯗ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯨ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯂꯩꯇꯕ ꯌꯥꯗꯦ ꯌꯥꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯜꯇꯔꯅꯦꯇꯤቭ ꯑꯣꯞꯁꯟ ꯑꯃ ꯑꯗꯨꯝ ꯂꯩꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯍꯨꯝꯁꯤꯗꯤ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯁꯃꯥꯖꯁꯤꯅ ꯂꯩꯔꯤꯉꯩ ꯂꯩꯔꯗꯧꯕ ꯑꯗꯨꯝꯕ ꯄ꯭ꯔꯣꯐꯦꯁꯟ ꯉꯥꯛꯇꯅꯤꯅ ꯑꯩ ꯃꯗꯨ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏ ꯑꯣꯏ ꯑꯗꯨꯒ ꯏꯌꯥꯝꯕ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯑꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯇꯨꯡꯗꯁꯨꯀꯣ ꯍꯌꯦꯡ ꯑꯗꯨꯝ ꯃꯦꯗꯤꯀꯦꯜꯒꯤ ꯑꯗꯨꯒꯤ ꯀꯣꯔꯁ ꯃꯌꯥꯝꯗꯣ ꯇꯝꯕ ꯂꯣꯏꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯁꯦꯕꯥ ꯇꯧꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯂꯥꯏꯌꯦꯡꯕ ꯉꯝꯖꯗ꯭ꯔꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯐꯥꯎꯕ ꯑꯗꯨꯝꯕ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯔꯣꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯩ ꯏꯔꯥꯡꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯑꯩ ꯉꯔꯥꯡꯗꯤ ꯌꯥꯎꯍꯧꯗ꯭ꯔꯦ ꯏꯌꯥꯝꯕꯒꯤ ꯂꯥꯏꯐꯇ ꯍꯣꯏ ꯑꯩ ꯉꯔꯥꯡꯗꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯀꯃꯦꯟ ꯇꯧꯔꯛꯄ ꯑꯗꯨꯒ ꯇꯥꯕꯨꯅꯨꯡ ꯍꯥꯏꯅ ꯃꯣꯇꯣꯔꯣꯂꯥ 50 Pro ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯈꯔ ꯂꯩꯔꯒ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯃꯣꯇꯣꯔꯣꯂꯥꯗꯗꯤ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯩ ꯊꯦꯡꯅꯗ꯭ꯔꯤ ꯇꯥꯗ꯭ꯔꯤ ꯑꯗꯨꯅ ꯍꯟꯊꯔꯛꯀꯗꯕꯨꯗꯤ ꯃꯥꯟꯗꯦ ꯑꯗꯨ ꯆꯞ ꯆꯥꯕ ꯑꯩꯅ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯃꯥꯡꯗ ꯄꯥꯏꯈꯤꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯣꯄꯤꯅꯤꯌꯟ ꯔꯤꯚ꯭ꯌꯨꯗꯨ ꯊꯦꯡꯅꯗ꯭ꯔꯤꯕꯅꯤꯅ ꯑꯗꯨ ꯆꯞ ꯆꯥꯕꯗꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯕ꯭ꯔꯥꯟꯗ ꯃꯣꯇꯣꯔꯣꯂꯥ ꯍꯥꯏꯕ ꯕ꯭ꯔꯥꯟꯗꯦ ꯑꯗꯨꯃꯥꯏꯅꯗꯤ ꯇꯧꯗꯦ
ꯑꯗꯨꯅ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯭ꯔꯥ ꯈꯜꯂꯦ ꯕ꯭ꯔꯗꯔ ꯑꯩꯗꯤ ꯊꯥ ꯑꯃ ꯇꯪ ꯐꯥꯗꯣꯔꯤꯌꯦ ꯕ꯭ꯔꯗꯔ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯖꯣꯏꯟ ꯇꯧꯔꯅꯤ ꯕ꯭ꯔꯗꯔ ꯍꯥꯏ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯆꯞ ꯆꯥꯕ ꯈꯪꯗꯦ ꯊꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯖꯣꯏꯟ ꯇꯧꯔꯅꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯌꯥꯝ ꯐꯕ ꯀꯩꯅꯣꯅꯤ ꯑꯜꯕꯔꯠ ꯂꯥꯏꯁ꯭ꯔꯝ ꯀꯣ ꯃꯅꯤꯄꯨꯔꯗ ꯍꯜꯂꯛꯑꯒ ꯑꯗꯨꯝ ꯏꯁꯥꯒꯤ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯤꯡꯕꯗ ꯄꯩꯁꯥ ꯆꯪꯉꯤ ꯑꯗꯨꯒ ꯁꯦꯜ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯩꯁꯨ ꯆꯥꯗꯣꯏꯅꯤ ꯑꯩꯁꯨ ꯆꯠꯇꯣꯏꯅꯤ ꯂꯩꯀꯥꯏ ꯁꯃꯥꯖꯀꯤ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯗꯣꯏꯅꯤ ꯑꯗꯨꯅ ꯁꯦꯜꯁꯨ ꯇꯥꯟꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯁꯤ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯏꯅ ꯇꯧꯅꯤ ꯇꯧꯔꯣꯏ ꯑꯗꯨꯒꯤ ꯋꯥ ꯀꯔꯤꯝꯇ ꯅꯠꯇꯅ ꯈꯤꯇꯪ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯒꯗꯕꯗꯣ ꯃꯤ ꯀꯅꯥꯝꯇꯅ ꯃꯁꯛ ꯈꯪꯗ꯭ꯔꯒꯁꯨꯀꯣ ꯀꯩꯝꯇ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯦ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯔꯝ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯇꯨꯡꯗ ꯑꯩꯅ ꯇꯧꯖꯈꯤꯕ ꯈꯔꯗꯣ ꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪꯅꯁꯨ ꯃꯥꯗꯨꯗꯤ ꯌꯥꯝ ꯐꯕ ꯃꯤꯁꯛ ꯑꯃꯅꯤꯅꯦ ꯃꯥꯅ ꯁꯨꯃꯥꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯅꯠꯇ꯭ꯔ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧꯔꯝꯕꯅꯤꯀꯣ ꯍꯥꯏꯅ ꯁꯣꯜꯂꯛꯄꯗꯣ ꯑꯗꯨꯅ ꯑꯩꯅ ꯁꯤꯔꯀꯥꯟꯗꯁꯨ ꯆꯪꯅ ꯁꯔꯒ ꯀꯥꯕ ꯍꯥꯏꯗꯣ ꯑꯗꯨꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗ ꯑꯗꯨꯅ ꯉꯝꯃꯤꯈꯩꯗꯤ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯅꯁꯤ ꯁꯦꯕꯥ ꯇꯧꯁꯤ ꯑꯗꯨꯒ ꯑꯉꯝꯕ ꯆꯥꯡꯗꯗꯤ ꯍꯣꯠꯅꯖꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯦ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯏꯅꯥꯎ ꯂꯥꯏꯚ ꯇꯧꯒꯗꯕ ꯅꯨꯃꯤꯠꯇꯤ ꯈꯪꯖꯗ꯭ꯔꯦ ꯑꯇꯩ ꯅꯨꯃꯤꯠꯇꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯣꯏꯗ꯭ꯔꯥ ꯌꯥꯔꯗꯤ ꯈꯔ ꯇꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯑꯣ ꯍꯥꯏ ꯏꯌꯥꯝꯕ ꯑꯩ ꯂꯥꯏꯚ ꯇꯧꯒꯗꯕ ꯅꯨꯃꯤꯠ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯦ ꯁꯤꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯛꯄ ꯑꯗꯨꯝ ꯌꯥꯎꯅꯤ ꯃꯇꯥꯡ ꯃꯇꯝ ꯗꯔꯀꯥꯔ ꯇꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯁꯦꯇꯔꯗꯦ ꯁꯟꯗꯦꯁꯤꯃꯗꯤ ꯂꯥꯏꯚꯇꯤ ꯑꯗꯨꯝ ꯇꯧꯔꯒꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯃꯤꯠꯇꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯅꯤ ꯃꯔꯛ ꯃꯔꯛꯇ ꯍꯞꯇꯥ ꯑꯃꯗ ꯑꯁꯨꯛ ꯊꯥꯒꯠꯀꯅꯤ ꯁꯤ ꯅꯨꯃꯤꯠꯇ ꯊꯥꯒꯠꯀꯅꯤ ꯍꯥꯏꯕꯗꯤ ꯆꯞ ꯆꯥꯕꯁꯦ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯑꯗꯨꯕꯨ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤꯗꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯅꯤ ꯕ꯭ꯔꯣ ꯃꯣꯇꯣꯔꯣꯂꯥ 50 ꯄ꯭ꯔꯣꯒꯤ ꯃꯇꯥꯡꯗ ꯈꯤꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯣꯇꯣꯔꯣꯂꯥ S50 ꯄ꯭ꯔꯣꯗꯣ ꯑꯗꯨ ꯌꯥꯝ ꯐꯕꯅꯤ ꯂꯨꯄꯥ 30,000ꯒꯤ ꯔꯦꯟꯖꯇꯨꯗ ꯅꯍꯥꯟꯋꯥꯏ 32 ꯑꯗꯥꯏꯗ ꯂꯣꯟꯆ ꯇꯧꯈꯤꯕ ꯐꯣꯟꯅꯦ ꯃꯥꯁꯦ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯗꯤꯖꯥꯏꯟꯗꯣ ꯃꯥꯒꯤ ꯀꯔꯐ ꯑꯣꯏꯕ ꯗꯤꯖꯥꯏꯟꯗꯣ ꯌꯥꯝ ꯄꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯑꯗꯨꯝꯕ ꯐꯣꯟ ꯑꯃꯒꯤ ꯗꯤꯖꯥꯏꯟꯗꯁꯨ ꯇꯧꯋꯤ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯨ ꯑꯗꯨꯝ ꯃꯉꯣꯟꯗ ꯌꯥꯎꯔꯤꯗꯣ ꯐꯔꯦ ꯌꯥꯝ ꯐꯕ ꯑꯣꯚꯔꯑꯣꯜꯗ ꯐꯕ ꯐꯣꯟꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝ ꯁꯖꯦꯁ ꯇꯧꯖꯔꯝꯕꯅꯤꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯁꯤꯗ ꯃꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯗ ꯀꯔꯝꯕ ꯐꯣꯟꯁꯤꯡ ꯂꯥꯛꯈ꯭ꯔꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯑꯗꯨꯅ ꯆꯥꯡꯗꯝꯅꯕꯗꯤ ꯉꯝꯃꯔꯣꯏ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯐꯣꯟꯗꯤ ꯑꯐꯕ ꯐꯣꯟꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯤ ꯃꯌꯥꯝ ꯈꯔꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯤꯀꯣ ꯑꯗꯨꯝ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯁꯦ ꯑꯗꯨꯝ ꯃꯈꯥꯕꯨꯗꯤ ꯉꯥꯏꯍꯥꯛ ꯆꯠꯊꯈꯤꯁꯦ ꯑꯗꯨ ꯍꯪꯅꯤꯡꯕ ꯑꯗꯨꯝ ꯋꯥꯍꯪꯁꯤꯡ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯇꯥꯟꯅꯁꯤ ꯑꯈꯪꯕ ꯅꯣꯂꯦꯖ ꯁꯤꯌꯔ ꯇꯧꯅꯁꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯔꯒꯗꯤ ꯑꯩ ꯂꯥꯏꯐꯁꯦ ꯀꯩꯅꯣ ꯇꯧꯒꯦ ꯂꯣꯏꯁꯟꯅꯕ ꯇꯧꯖꯔꯒꯦ ꯃꯇꯝꯁꯨ ꯀꯨꯏꯁꯜꯂꯛꯑꯦꯀꯣ ꯑꯗꯨꯅ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝ ꯁꯨꯝ ꯍꯪꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯪꯕꯤꯔꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯃꯤꯅꯤꯠ 5-10ꯒꯤ ꯃꯇꯨꯡꯗ ꯂꯣꯏꯁꯟꯅꯕ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯃꯣꯇꯣꯔꯣꯂꯥ ꯀꯝꯄꯅꯤꯁꯦ ꯐꯗꯤ ꯐꯕꯀꯣ ꯌꯥꯝ ꯐꯩ ꯃꯣꯇꯣꯔꯣꯂꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯃꯇꯝ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯩꯔꯝꯕ ꯃꯣꯇꯣꯔꯣꯂꯥꯗꯨꯗꯤ ꯅꯠꯇ꯭ꯔꯦ ꯃꯥꯁꯦ ꯀꯝꯄꯅꯤꯁꯦ ꯌꯣꯜꯂꯣꯏ ꯂꯥꯁꯇ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯂꯦꯅꯣꯚꯣ ꯀꯝꯄꯅꯤꯗꯨꯅ ꯑꯦꯀ꯭ꯋꯦꯌꯔ ꯑꯃꯨꯛ ꯇꯧꯔꯦ ꯃꯣꯏꯁꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯕꯣꯗꯤ ꯑꯣꯏꯅ ꯇꯣꯉꯥꯟꯕ ꯃꯣꯏꯅꯗꯤ ꯊꯕꯛ ꯇꯧꯍꯟꯕꯗꯤ ꯃꯥꯜꯂꯦꯀꯣ ꯑꯗꯣ ꯃꯣꯏ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯇꯨꯡꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤꯅꯤ ꯃꯣꯏꯁꯦ ꯔꯤꯁꯔꯁ ꯑꯦꯟ ꯗꯦꯕꯂꯞꯃꯦꯟꯗ R&Dꯁꯤꯗ ꯄꯩꯁꯥ ꯐꯖꯅ ꯊꯥꯗꯔꯒ ꯃꯥꯔꯀꯦꯠꯁꯦ ꯐꯖꯅ ꯔꯤꯁꯔꯁ ꯇꯧꯔꯒ ꯀꯁꯇꯃꯔꯁꯤꯡꯅ ꯀꯟꯖꯨꯃꯔꯁꯤꯡꯅ ꯀꯔꯤ ꯄꯥꯝꯃꯤ ꯑꯗꯨꯒ ꯀꯔꯝꯕ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇ ꯕꯖꯦꯠ ꯐꯣꯟꯁꯤꯡꯁꯦ ꯂꯣꯟꯆ ꯇꯧꯔꯒꯗꯤ ꯃꯥꯏ ꯄꯥꯛꯄ ꯀꯝꯄꯅꯤ ꯑꯣꯏꯒꯗ꯭ꯔꯥ ꯀꯥꯏꯗ ꯁꯨꯝꯕꯁꯦ ꯌꯥꯝꯅ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯃꯨꯛ ꯅꯧꯅ ꯊꯣꯛꯂꯛꯄꯗꯒꯤꯅꯤ ꯍꯧꯖꯤꯛ ꯃꯣꯇꯣꯔꯣꯂꯥꯁꯦ ꯑꯃꯨꯛ ꯅꯧꯅ ꯐꯖꯅ ꯐꯥꯎꯒꯠꯂꯛꯄ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯔꯛꯏꯁꯦ ꯏꯌꯥꯝꯕꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯗꯥꯏꯗ ꯋꯥꯆꯞꯇꯁꯨ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗ ꯑꯩ ꯁꯨꯝ ꯑꯩ ꯈꯪꯍꯟꯖꯔꯛꯀꯦ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯍꯥꯞꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯥꯞꯈ꯭ꯔ ꯃꯇꯨꯡꯗꯁꯨ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯕ꯭ꯔꯣ ꯃꯅꯤꯄꯨꯔꯗ ꯑꯥꯏꯐꯣꯟ ꯌꯨꯁꯇ ꯌꯥꯝ ꯂꯩꯅꯔꯤꯁꯦ ꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯕ꯭ꯔꯣꯒꯤ ꯅꯣꯂꯦꯖ ꯑꯝꯇ ꯊꯝꯕꯤꯌꯣ ꯀꯌꯥꯝ ꯊꯥꯖꯕ ꯌꯥꯒꯦ ꯃꯅꯤꯄꯨꯔ ꯄꯥꯔꯠꯁꯤꯡꯁꯦ ꯍꯥꯏ ꯃꯅꯨꯡꯒꯤ ꯄꯥꯔꯠꯁꯤꯡꯁꯦ ꯍꯥꯏꯕꯀꯣ ꯌꯨꯁ ꯐꯣꯟꯁꯦ ꯂꯩꯕ ꯀꯩꯝꯇ ꯀꯥꯏꯗꯦ ꯃꯤꯟꯁ ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯂꯨꯄꯥ 1,00,000 ꯄꯤꯕ ꯑꯃ ꯍꯦꯟꯕ iPhone 15 Proꯗꯣ ꯑꯩꯗꯤ ꯄꯨꯊꯣꯛꯑ ꯂꯩꯕ ꯉꯝꯗꯦꯕ ꯑꯗꯨꯕꯨ ꯁꯦꯀꯦꯟ ꯍꯦꯟ ꯍꯥꯏꯇꯥꯔꯦ ꯌꯨꯁ ꯐꯣꯟꯗꯗꯤ ꯂꯨꯄꯥ 50,000 ꯍꯨꯝꯐꯨꯅ ꯂꯩꯕ ꯐꯪꯉꯦꯕ ꯑꯗꯨꯗꯤ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯅꯤꯡꯉꯤꯕ ꯑꯩꯅ ꯈꯪꯅꯤꯡꯉꯤꯕ ꯑꯩꯅ ꯄꯥꯏꯅꯤꯡꯉꯤꯕ ꯄꯣꯠꯇꯣ ꯃꯃꯜ ꯍꯣꯡꯅ ꯐꯪꯕꯗꯣ ꯑꯩ ꯃꯤꯅ ꯁꯤꯖꯤꯟꯅꯕ ꯑꯣꯏꯇꯥꯔꯒꯁꯨ ꯁꯦꯀꯦꯟ ꯍꯦꯟꯗ ꯄꯣꯠ ꯃꯌꯥꯝ ꯂꯩꯅꯩ ꯐꯤꯔꯣꯟꯐꯥꯎ ꯂꯩꯔ ꯁꯦꯠꯅꯩꯀꯣ ꯍꯥꯏꯗꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯃ ꯑꯣꯏꯅꯀꯣ ꯈꯣꯡꯎꯞ ꯐꯥꯎ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯔ ꯇꯣꯡꯅꯩ ꯑꯗꯨꯅ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯖꯤꯅ꯭ꯌꯨꯏꯟ ꯑꯣꯏꯕ
ꯀꯅꯥꯒꯨꯝꯕꯅ ꯁꯤꯖꯤꯟꯅꯔꯝꯕꯗ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏꯗꯩ ꯂꯧꯕ ꯌꯥꯏ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯁꯛ ꯅꯥꯏꯕ ꯁ꯭ꯇꯣꯔ ꯑꯃꯗꯩ ꯆꯠꯂꯒ ꯁꯦꯀꯦꯟ ꯍꯦꯟ ꯂꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯃꯣꯏꯅ ꯄꯥꯔꯠ ꯁꯤꯟꯊꯣꯛꯈꯤ ꯇꯥꯔꯒꯁꯨ ꯃꯅꯨꯡꯒꯤ ꯄꯥꯔꯠꯁꯤꯡꯁꯦ ꯃꯣꯏꯅ ꯁꯤꯟꯗꯣꯛꯑꯝꯕ ꯑꯣꯏꯔꯁꯨ ꯀꯩꯝ ꯀꯥꯏꯗꯦꯕ ꯌꯥꯔꯛꯇ꯭ꯔꯒꯗꯤ ꯁꯤꯟꯗꯣꯛꯄ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯦ ꯑꯗꯨ ꯁꯤꯟꯗꯣꯛꯏꯕ ꯄꯣꯠꯇꯨ ꯖꯤꯅ꯭ꯌꯨꯟ ꯑꯣꯏꯕ ꯄꯥꯔꯠꯂꯥ ꯑꯁꯦꯡꯕ ꯄꯥꯔꯠꯂꯥ ꯍꯥꯏꯗꯣ ꯈꯪꯕ ꯑꯗꯨꯈꯛ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯍꯨꯔꯥꯜꯂꯛꯄ ꯑꯣꯏꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯔꯤ ꯃꯈꯣꯡꯗ ꯃꯗꯨꯃꯗꯤ ꯐꯖꯅ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯑꯗꯨꯒ iPhone ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕ ꯃꯇꯝꯗ ꯀꯔꯤ ꯀꯔꯤ ꯌꯦꯡꯒꯅꯤ ꯄꯥꯔꯠꯁꯤꯡꯁꯦ ꯖꯦꯅ꯭ꯌꯨꯟ ꯑꯣꯏ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯈꯪꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩ ꯃꯃꯥꯡꯗ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯍꯥꯞꯈ꯭ꯔꯕꯅꯦꯕꯀꯣ ꯑꯩ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯊꯦꯡꯅꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯆꯦꯅꯦꯜꯁꯤꯗ ꯍꯣꯔꯦꯟ ꯂꯥꯏꯐꯁꯤ ꯂꯣꯏꯔꯀꯥꯟꯗ ꯆꯪꯉꯒ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯣ ꯑꯗꯨꯁꯨ ꯑꯩ ꯐꯖꯅꯗꯤ ꯄꯟꯖꯈꯤꯕꯅꯦ ꯇꯥꯕꯨ ꯅꯨꯡꯅ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯗꯔ ꯍꯥꯏꯌꯦ ꯊꯥꯒꯠꯆꯔꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯆꯪꯕꯤꯔꯛꯄ ꯌꯦꯡꯕꯤꯔꯛꯄꯁꯦ ꯑꯩꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯕ ꯑꯗꯨꯝꯕ ꯀꯩꯅꯣꯝꯅꯤ ꯌꯥꯝꯕ ꯃꯣꯕꯥꯏꯜ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯗ ꯑꯩꯈꯣꯏꯗ ꯀꯩ ꯃꯥꯡꯖꯕ ꯂꯩꯕ꯭ꯔꯥ ꯌꯥꯝꯕ ꯃꯣꯕꯥꯏꯜ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯁꯦ ꯃꯥꯡꯖꯩ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯦꯕ ꯑꯩꯁꯦ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯔꯁꯤꯔꯥ ꯍꯥꯏꯅ ꯌꯦꯡꯉꯦꯕ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯁꯦ ꯐ꯭ꯂꯤꯞꯀꯥꯔꯠꯁꯤꯗ ꯑꯩꯅ ꯂꯨꯄꯥ 30,000 ꯃꯊꯛꯇ ꯂꯩꯈꯤꯕ ꯐꯣꯟꯁꯦ ꯀꯩꯁꯨꯁꯨ ꯕꯦꯔꯥ ꯀꯩꯝ ꯇꯧꯗꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯤ ꯅꯨꯡꯉꯥꯏꯅ ꯁꯤꯖꯤꯟꯅꯔꯤ ꯍꯧꯖꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯩꯝ ꯂꯩꯇꯦ ꯀꯥꯏꯕ ꯈꯣꯠꯄ ꯁ꯭ꯀ꯭ꯔꯦꯆ ꯂꯩꯕ ꯀꯩꯝ ꯂꯩꯇꯦ ꯑꯗꯣ ꯑꯦꯛꯁꯆꯦꯟꯖ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯨꯄꯥ 19,000 ꯁꯤꯒꯤ ꯐꯣꯟꯁꯤꯒꯤ ꯚꯦꯂꯨꯁꯦ 19,000 ꯎꯠꯂꯛꯑꯦꯕ ꯑꯗꯨꯗꯤ ꯑꯩ ꯂꯨꯄꯥ 19,000ꯗ ꯁꯤꯒꯤ ꯐꯣꯟ ꯁꯤꯒꯨꯝꯕ ꯑꯃ ꯁꯦꯀꯦꯟ ꯍꯦꯟꯗ ꯑꯣꯏꯔꯁꯨ ꯂꯩꯕ ꯑꯩ ꯁꯨꯡꯐꯪ ꯐꯪꯉꯣꯏꯕ ꯑꯗꯨꯅ ꯑꯦꯛꯁꯆꯦꯟꯖ ꯇꯧꯕꯁꯦ ꯑꯩꯈꯣꯏꯗ ꯃꯗꯨꯒꯤ ꯚꯦꯂꯨꯗꯣ ꯌꯥꯝ ꯍꯟꯊꯅ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯇꯧꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯔꯕꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝꯅ ꯏꯌꯥꯝꯕ ꯒꯦꯃꯤꯡ ꯐꯣꯟ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯍꯣꯡꯕ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯑꯃꯗꯤ ꯄꯥꯏꯅꯕ ꯌꯥꯕ ꯍꯥꯏ ꯑꯩ ꯉꯁꯥꯏ ꯄꯟꯖꯈꯤꯕꯗꯣ ꯄꯣꯀꯣ X7 Pro मासे याम फरे लुपा 12,000 रेंज लेबने हजिक मतमसिदा सोनी की फोन सिंगसे इंडिया दा लॉन्च तौद्रब्रो हानदी याम पाइनबा उये हजिक उद्रे होय इंडिया दा लॉन्च तौद्रे सोनी की जेट सीरीज है अखोइना GG है जेट काइन हाइनबदो G1 है नम लेबने अदु हंदक ममांग चेकिदा मा लॉन्च तौकिबदो कैमरा गदि याम एक्शन सोनी की को अदुम्बा फोन नि सिनबसु नुंगाइबा हाना मांगैदा अखोइ सोनी इरिक्सन गाय लेरमिदना को अदेदि करी ब्लैकबेरी है मैम लेरमिदा अदु उगिदे इंडिया दा लॉन्च तौकिदे STC गसु लेरमि को दो इंडिया की मार्केट सिदा दुगुम्बा प्रोडक्शन दो लेबिनबा कंज्यूमर से मसिंग यामना लेतबदुना प्रोडक्ट तो लॉन्च तौ मदम द कंपनी द लॉस चलक तारगदि कैसु थोइदोकना कೈ हाइनी मोइदा मांगजरगदि कंपनी थबम तौरेदना को अदुना अदुमाइन तौबदगी लॉन्च तौरखिदबने के बॉय ऑफिशियल ना थैंक यू हाय थगचरी आइगी साइटगिसु कनो तौबा अखोइगी लाइव से यंगबीबसे लाइव यंगबीबा सरुक याबीबसे मसी आइगिसु यामना हराउजबा आइना तौजरिबा खरजे मयामना पेनबीबनी हैना आइ अदुमाइ लौजैको कनोना ताबुनुंगदा ब्रो मोटोरोला S50 Pro की कैमरा सेंसर दो अदुम सेंगद्रो कमाइ यंगदिनो हाइसे मागी सेंसर दो अफबा सेंसर नी नत्रगना नते हाइबसे कनोदो स्पेसिफिकेशन द संगबिरो अदुगा स्पेसिफिकेशन संगकांदा फोन दुदा नतेको आइना हाइसे लॉन्च तौ मतमदा मोइना अदुम थाबने नत्रगना वेबसाइट अमदा संग अदुम यंगबिरो अदुदैदा सोनी की सेंसर गुम्बा याव माजे सोनी की यावनेबको अदु सोनी की सेंसर याम फै अदुगा अखोइगे सोनी की अनौबा हानादि सोनी की IMX काइना लेरमी अदु हुजिकति मु LYT काइना लाए अनौबनी अदु अदुगुम्बा सेंसर सिंगदो सेंसर दुनानी अखोइगे कैमरा फबा फदबा सिंगबा सिंगदबा हाइना खंगदुइसे अखोइगे कनोगा सैमसंग गिसु सेंसर लै अदुना अदुगुम्बा सेंसर सिंगदुगी मखा पोले सेंसर ममिंग पंदबा अदुगा मेगापिक्सल गदि 50 नि 100 नि काइन पंपन पंबा सिंगदो अदुदी फनाम यामगसु सेंगो एग्जांपल ओइना हाइ तारगदा आईफोन दा हुजिक फाउदो पीजे 12 मेगापिक्सल गतनिको सेंगबदी 200 मेगापिक्सल दी माने सेंगे अदुना मदुदी यावरिबा सेंसर ऑप्टिमाइज तौबा प्रोसेसर ना कमाइना प्रोसेस तौबा अदुम्बा सिंगदि मखा याम पोले हाइ तार कैमरा सेंगबा सिंगदबस तोम्बा मैतेना आइसु युमदा लाकपगा तौगे हाइना खरमबने अदुबु यामबना हाइबदगी हौजिकति खंजरे थैंक यू यामबा करी मतंग दो इदन आइदि काउबो काउरे आइना ngसाइदगी मयाम जे वारी मतंग 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 साना पुन्ना को साइ क्वेश्चन जिंग जे तुम पाखोम पीना होनबदा निंसिंग बबु थोइना ngमले अदु तोम्बा ममांग दा तौगे बु क्वेश्चन दो गे आंसर दो आई दुम चिंगल अगे येंगे एक्सचेंज तौबा ओके एक्सचेंज तौबई मतंग दो नेबको होय एक्सचेंज तौबदे तौदबनबु हेना फै हाइ तारे इस होजिकसो दम हाइसे तौदबनबु हेना फै एक्सचेंज तौबसे करिगमा फोन दुगी कंडीशन दुना सिनबा याद्रबा दुम होय ऑन तौबा कॉल तौबा कइगदि यारा कांदा एसिदि स्टॉक ना फरे यामना
kano tawre haini sana khanbo targadi kasu lupa lising ama tangma so ani da phangna so kai dren khanbo tar tawbe ko adu natragadi aige oina de domai lei phone du gi condition ni makha yam pol hai tar DKS entertainment yamba live thaba thengna hodre ngalingai da nungai bro Sony gido hypeti nang hore kona tarage Xperia 1B se camera khara naibre hypet khangjeninge DKS entertainment se mamang da suyamna na video thagatpa matam da kadai ko live ta dum saru yam biramba dumba chena amakh ni ko ado ngasi mu thingnare yam kuinai video thagaludre live si ngasi hau yam kuire pungbu phaje pungbu hele ado hojik thingnare changbirakpa yam nungai adum ngaktem warsu saru yabi akpa yam nungai je aduga Sony Xperia B1 haido 1B haido adu phabane adu India da di madu launch tawdaba mali camera gi tamakta di yam phaba phone am kai ordi sengdino hai maru aina Samsung gi Sony gi sensor yaw yengbiyo ko Sony gi IMX kind like nem ko IMX da 800 series lai 700 series lai 800 series ka sidi yang tang phones in the flagship sing the yawi the LYT gi 700 kind lai adum bodo yawi ado Sony gi sensor oiraga di camera sa yamana di am sengi Samsung gi su sengi atopa maming palam draga di madu khajik tingani ngai oy ado karamba sensor hapino kamai tawbuno haibodo khangba ngamdabani adu mayam se mayam su dum yengbudi yengbiri ko adu live si tharak ko yam kuire pung ama sum henjale aduna ai se live si losanaba tawrage na khanjai mayam na kai haibining ba lairaga su haibiro aduga haktangi mayam gi haining ba laiba laitabudo haipit yenga kanda kai gumba laitraga di comment makha tana laktraga live si losanjana ba tawge yama good night oizarage hayeng amuk yangjarage hai hoi dum hayeng dum changa channel da laiba video sing de ekta takhatana yengbiro so ngai aduga live ti heng di tawroi Saturday numit ka Sunday numit ka tawrage hoi good night oira si tomba atopa sum yengbiro mayam su dum thang manau comment adum wahang hangning ba wali tai saning ba lai dum tawbiro aduga ngai ki manung dai oisanjarage live se adudi mayam se comment su no busu laktre aina sum yengmada comment su udre aduna mayam punamak ingbiriba mayam punamak pu ai ge site tagi live saru yabiba aduga comment pibirakpa aduga video sing yengbibagi damakta ai thagatchari ai tungda su mayam gi mating ni jari haiba tare adum mayam gi mating dagi anouba mapung phaba channel ama oina phona bada mayam punamak mating pangbiyo aduga tungda hena mayam na pamiba no phone kan unboxing tawba dai review ga tawbudo karigumba channel sina mapung phaba ama oiraba matamda aigi sengna hai taragadi aigi khoi mioi banina hingdabi yadabni pesa changmuni sel tangmuni thabak tawde yade sel tande yade adun mai somda onsan mangamdabni aduna ngai onsan mangam matam am sulakini da ekta numit khudingi video thagala mayam gi pena ba adum ona jage ai soidana makke aduga dikes tamina good night yamba live se makok tagi yengki ke khoi yengbiyo soidana makki adum mayam yengbibo do aigi damakta su adum nungai jabani hai tare ko okay bro makha taba video ngai jari full support thagachari support biba ko shamai bamna phone anoba thorok singdo mayam da su khara khangan biyo hoi soidana makki khanjagi yamba good night yamba happy na hoi good night oirase good night now ibong hoi yamba good night oirase ngasi gi oina de de mayam punamak ingbire punamak tigi kaina bagi athang ni jari tungda amuk video anoba thengnarase duga mathangi hadak live Saturday sida amuk live tawrage duga mu mayam punamak wari matai amuk sanaga nungaina matam khadang orasu mayam live matam expand tawminarase du haiga ngasi gi oina de live si matang jalo sinjari mayam punamak kaina bagi athang ni jari